ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯦꯅꯤꯡꯊꯥ ꯃꯇꯝꯅꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯎꯄꯥꯜ ꯋꯥꯄꯥꯜꯅ ꯅꯧꯅ ꯌꯦꯅꯤꯡ ꯆꯣꯡꯕꯒꯨꯝ ꯇꯅꯧꯕꯤ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯅꯨꯡꯁꯤ ꯌꯦꯅꯤꯡ ꯆꯣꯡꯂꯔꯤ꯫ ꯌꯦꯅꯤꯡꯊꯥ ꯑꯣꯏꯕꯅ ꯃꯥꯂꯪꯕ ꯃꯥꯁꯨ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯅ ꯂꯝꯄꯥꯛ ꯑꯃꯗ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯨ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯤꯛꯊꯅꯔꯤ꯫ ꯅꯪꯅ ꯏꯅꯥꯛꯇꯒ ꯐꯝꯕꯁꯦ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝ ꯇꯧꯏꯕꯣ? ꯑꯩꯁꯨꯅꯤ, ꯅꯪꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯈꯩ ꯋꯥꯈꯜꯁꯦ ꯄꯣꯊꯥꯕꯒꯨꯝ ꯇꯧꯏ꯫ ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯃꯇꯝꯗ ꯋꯥꯈꯜꯁꯦ ꯆꯔꯥꯡꯅꯩ꯫ ꯊꯥꯖꯗꯦꯗ, ꯑꯁꯦꯡꯕꯅꯤ ꯇꯥ ꯄꯥꯝꯃꯦ꯫ ꯇꯅꯧꯕꯤ, ꯅꯪ ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ? ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯇꯥꯏꯕꯪꯄꯥꯜꯁꯤ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯗꯒꯤꯁꯨ ꯅꯪꯅ ꯍꯦꯜꯂꯝꯒꯅꯤ ꯑꯩꯒꯤ ꯏꯐꯝꯗꯗꯤ꯫ ꯍꯥꯏꯖꯤꯜꯂꯤꯁꯤ ꯌꯦꯡꯉꯨ, ꯅꯣꯏꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯩꯁꯦ? ꯅꯨꯡꯁꯤꯌꯦ, ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯃꯈꯜ ꯑꯃꯅꯤ, ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯅꯨꯡꯁꯤꯕꯅ ꯃꯈꯜ ꯑꯃꯒꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯅꯤꯁꯤ ꯈꯦꯟꯅꯕ ꯌꯥꯝ ꯂꯩꯌꯦ꯫ ꯇꯅꯧꯕꯤ, ꯍꯥꯟꯅꯗꯤ ꯅꯪꯕꯨ ꯀꯩ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯗꯦ, ꯍꯥꯏꯗꯤ ꯅꯨꯡꯁꯤꯔꯁꯨ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯊꯝꯕ ꯄꯥꯝꯂꯛꯇ꯭ꯔꯦ, ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯅꯤꯡꯉꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯒꯅꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯅꯅꯤꯡꯉꯤ꯫ ꯅꯪꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯕꯁꯦ ꯄꯥꯝꯂꯤꯕ꯭ꯔꯣ? ꯇꯥ ꯄꯥꯝꯃꯦꯜ, ꯑꯩꯁꯨ ꯅꯃꯤꯒꯨꯝ ꯅꯇꯨꯡ ꯏꯟꯅꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯪ ꯑꯩꯁꯦ ꯑꯉꯥꯡꯗꯤ ꯑꯣꯏꯔꯤ, ꯌꯨꯝ ꯄꯥꯟꯕꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯕꯨꯗꯤ ꯆꯥꯔꯦ꯫ ꯑꯗꯣ ꯅꯪꯒꯤ ꯅꯥꯛꯇ ꯍꯦꯛ ꯂꯥꯛꯄꯗꯒꯤꯗꯤ ꯁꯤꯗ꯭ꯔꯤ ꯐꯥꯎ ꯅꯅꯥꯛꯇ ꯂꯩꯗꯣꯔꯕꯅꯤ꯫ ꯑꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡꯒ ꯃꯇꯝ ꯈꯔ ꯈꯛꯇꯪꯗꯤ ꯂꯩꯅꯤꯡꯂꯤ꯫ ꯅꯅꯥꯛꯇ ꯂꯩꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯩꯕꯁꯦ ꯐꯪꯗꯧ ꯅꯠꯇ꯭ꯔꯕꯅꯤꯅ꯫ ꯆꯨꯝꯃꯦꯕ, ꯑꯗꯣ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯥ ꯑꯅꯤ ꯈꯛꯇꯅꯤ, ꯏꯅꯥꯎ ꯅꯨꯄꯥꯁꯨ ꯄꯤꯛꯂꯤ, ꯏꯆꯟꯅꯨꯄꯤꯗꯤ ꯀꯌꯥꯝ ꯀꯨꯏꯅꯕ ꯂꯩꯈꯤꯅꯤ꯫ ꯑꯗꯨꯅ ꯅꯪꯁꯨ ꯏꯃꯥꯅ ꯀꯜꯂꯤꯉꯩ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯍꯧꯖꯤꯛ ꯆꯠꯂꯁꯦꯕ꯫ ꯅꯪꯅ ꯅꯊꯟꯇ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯁꯤꯡꯗꯣ ꯇꯧꯍꯟꯅꯤꯡꯗꯕꯩꯅꯦ ꯑꯉꯥꯎꯕꯤ꯫ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯒ ꯃꯥꯜꯂꯤ꯫ ꯅꯨꯡꯁꯤꯗꯦ ꯍꯥꯏꯒꯦ ꯍꯥꯏꯔꯣ? ꯌꯥꯝ ꯊꯤ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤꯍꯦ꯫ ꯍꯣꯏꯁꯦ, ꯑꯗꯣ ꯑꯩꯁꯨ ꯆꯪꯂꯒꯦ, ꯀꯨꯏꯔꯦ ꯑꯩꯅ ꯊꯣꯛꯂꯛꯏꯁꯦ꯫ ꯆꯪꯕꯨ ꯆꯪꯍꯟꯅꯤꯡꯗ꯭ꯔꯦꯗ, ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯈꯤꯅꯤ ꯈꯟꯕꯗ ꯌꯨꯝꯗꯒ ꯆꯠꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯉꯥꯏꯉꯝꯗꯕ ꯇꯧꯅꯨꯋꯣ, ꯅꯅꯥꯛꯇꯗ ꯂꯦꯡꯗꯅ ꯂꯩꯔꯗꯕꯅꯤ꯫ ꯑꯗꯣ ꯑꯩꯗꯤ ꯈꯪꯗꯦꯀꯣ, ꯍꯟꯗꯛ ꯊꯥꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯦꯟꯗꯣꯔꯕꯅꯤ꯫ ꯅꯪ ꯌꯥꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ? ꯇꯜꯂꯤꯕꯣ, ꯑꯣꯟꯊꯣꯛꯅꯉꯥꯏ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯍꯣꯏꯁꯦ, ꯆꯦꯟꯕ꯭ꯔꯥ ꯆꯦꯟꯗꯕ꯭ꯔꯥ ꯊꯣꯛꯑꯕ ꯑꯃꯅꯦ ꯃꯥꯏ ꯂꯥꯛꯆꯔꯁꯅꯤ꯫ ꯑꯗꯣ ꯑꯩ ꯆꯪꯉꯒꯦꯀꯣ꯫ ꯅꯪꯒꯤ ꯍꯣꯏꯁꯦ ꯍꯥꯏꯕ ꯋꯥꯏꯁꯤꯅꯤ ꯑꯩꯅ ꯌꯥꯝ ꯆꯥꯛꯏꯁꯦ꯫ ꯇꯅꯧꯕꯤ ꯅꯣꯛꯐꯦ ꯇꯧꯔꯒ, ꯍꯣ ꯄꯥꯃꯨꯕ, ꯑꯩ ꯆꯪꯖꯔꯒꯦ꯫ ꯅꯪ ꯍꯣꯏ, ꯆꯪꯉꯨ ꯆꯪꯉꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯅꯧꯕꯤ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯄꯥꯃꯦꯜꯁꯨ ꯇꯅꯧꯕꯤꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯄꯥꯃꯦꯜꯅ ꯇꯛꯄ ꯀꯟꯃꯟꯕ ꯑꯣꯏꯕꯅ ꯇꯅꯧꯕꯤ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯤ꯫ ꯁꯣꯝꯅ ꯄꯥꯃꯦꯜꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯃꯅ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯆꯦꯜꯂꯛꯏ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯅꯠꯇꯦꯗ, ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯕꯨ ꯅꯨꯄꯤꯗꯣ ꯊꯥꯛꯄ ꯉꯝꯂꯗ꯭ꯔꯕ, ꯃꯆꯥꯒꯤ ꯐꯧ ꯃꯐꯤ ꯑꯃꯠꯇ ꯊꯣꯟꯖꯕ ꯉꯝꯕꯒꯤ ꯊꯥꯛ ꯌꯧꯕ ꯅꯠꯇ꯭ꯔꯤ ꯍꯥꯏꯕꯅꯤꯗ꯫ ꯋꯥꯈꯜ ꯌꯥꯎꯃꯟꯗꯦꯕ꯫ ꯍꯩꯇꯣꯝꯕ, ꯅꯇꯥꯎꯗꯣ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯍꯜꯂꯨ ꯍꯥꯏꯌꯨ꯫ ꯅꯨꯃꯤꯗꯥꯡꯁꯨ ꯇꯥꯗ꯭ꯔꯤ, ꯅꯨꯄꯤꯗꯣ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯈꯣ ꯍꯥꯏꯌꯨꯀꯣ꯫ ꯃꯥ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯔꯒ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯆꯦꯟꯒꯦꯁꯨ ꯆꯍꯤ ꯑꯃꯅꯤ ꯂꯩꯔꯒ ꯆꯦꯟꯕ ꯌꯥꯏ꯫ ꯇꯣꯝꯕꯅ, ꯏꯃꯥ, ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕ ꯌꯥꯗ꯭ꯔꯗꯨꯅ ꯄꯥꯃꯦꯜꯒꯤ ꯃꯄꯥꯕꯨꯡ ꯀꯨꯟꯖꯣꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥ, ꯇꯥꯅꯤꯡꯗꯦꯀꯣ꯫ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯆꯦꯜꯂꯛꯏꯅꯦꯅ ꯄꯨꯔꯛꯂꯒ ꯊꯤꯟꯗꯣꯛꯈꯣ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯨꯃꯤꯗꯥꯡꯃꯛ ꯇꯥꯗ꯭ꯔꯕꯁꯨ ꯃꯝꯁꯤꯜꯂꯛꯂꯕꯅꯤꯀꯣ꯫ ꯋꯥꯊꯤ ꯋꯥꯆꯣꯏ ꯉꯥꯡꯒꯅꯨ꯫ ꯆꯠꯅꯕ ꯌꯥꯋꯥꯁꯨ ꯈꯔ ꯉꯥꯡꯉꯨ꯫ ꯇꯣꯝꯕ, ꯉꯁꯤꯗꯤ ꯅꯈꯣꯏꯗ ꯈꯔ ꯂꯩꯃꯤꯟꯅꯔꯣ ꯀꯣ, ꯍꯌꯦꯡꯗꯣ ꯅꯃꯥꯍꯣꯏ ꯊꯥꯔꯛꯇꯨꯅ ꯂꯧꯍꯜꯂꯔꯒꯦ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯠꯇꯦ ꯃꯃꯥ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯅꯆꯥꯗꯣ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯕꯅꯦꯁꯨ ꯅꯠꯇꯦ꯫ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇ꯭ꯔꯤꯕꯗꯨꯕꯨꯗꯤ ꯑꯗꯨꯃꯛ ꯃꯁꯥꯅ ꯇꯧꯗ ꯌꯥꯗ꯭ꯔꯕ ꯑꯣꯏꯔꯗꯧꯅꯤ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯆꯠꯅꯗꯕ ꯊꯕꯛꯇꯣ ꯇꯧꯒꯗ꯭ꯔꯣ? ꯅꯪꯀꯣ, ꯋꯥꯈꯜ ꯌꯥꯎꯗꯕ ꯇꯧꯅꯨꯀꯣ, ꯅꯪ ꯍꯥꯏꯔꯤꯕꯁꯤꯗꯤ꯫ ꯍꯣꯏ, ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ꯫ ꯑꯩꯈꯣꯏꯅꯅꯦ ꯋꯥ ꯉꯥꯡꯕꯒꯤ ꯇꯤꯛꯀ ꯂꯩꯖꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯃꯦꯝꯃ ꯑꯌꯨꯛꯇꯨꯗ
ꯃꯁꯦ ꯃꯟꯗꯣꯟ ꯈꯔ ꯍꯧꯅꯔꯗꯨꯅ ꯃꯃꯧꯕꯨ ꯂꯧꯕ ꯆꯠꯂꯤ꯫ ꯇꯅꯧꯕꯤ ꯃꯉꯣꯟꯗ ꯃꯦꯝꯃ ꯁꯥꯎꯅꯤꯡꯕ ꯀꯩꯁꯨ ꯎꯠꯇ ꯑꯗꯨꯃꯛ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯔꯤ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯁꯥꯅꯒ ꯌꯥꯅ ꯂꯥꯛꯂꯤꯕ꯭ꯔꯣ? ꯇꯅꯧꯕꯤ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯏꯁꯥꯅ ꯌꯥꯅ ꯂꯥꯛꯆꯕꯅꯤ꯫ ꯕꯤꯅꯥꯅ, ꯃꯦꯝꯃ, ꯅꯃꯧꯁꯦ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯕꯨꯞ ꯕꯨꯞ ꯂꯥꯎꯔꯗꯅ ꯌꯦꯡꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯤ꯫ ꯃꯦꯝꯃ ꯅꯣꯛꯂꯒ, ꯍꯣꯏ ꯏꯆꯦ, ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯏꯃꯧꯅ ꯐꯖꯕꯁꯦ꯫ ꯑꯁꯨꯝꯅ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯕꯗ ꯌꯨꯝ ꯑꯅꯤꯃꯛ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯅꯔꯤ꯫ ꯃꯦꯝꯃꯅ, ꯍꯩꯕꯨꯗꯤ ꯊꯣꯡꯒꯤ ꯄꯨꯅꯥꯗꯣ ꯐꯖꯅ ꯄꯥꯜꯂꯨꯀꯣ, ꯍꯌꯦꯡꯋꯥꯏ ꯏꯀꯣꯝ ꯑꯃꯨꯛ ꯀꯨꯝꯃꯛꯀꯅꯤ꯫ ꯃꯨꯊꯤ, ꯐꯛꯂꯥꯡꯗꯣ ꯁꯟꯊꯤꯅ ꯈꯔ ꯅꯝꯅ ꯇꯩꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯦꯝꯃ ꯃꯥꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯗꯤ ꯃꯦꯝꯃ ꯏꯁꯧꯁꯨ ꯂꯥꯡꯂꯤ꯫ ꯏꯄꯨꯝ ꯊꯤꯠꯀꯦ ꯍꯣꯠꯅꯔꯤꯁꯦ ꯑꯔꯦꯝꯕ ꯇꯥꯗꯅ ꯇꯣꯛꯇꯧꯔꯤ ꯄꯣꯠꯅꯤꯗ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯅꯕꯨ ꯀꯌꯥꯝ ꯐꯗꯧꯔꯤꯒꯦ? ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒ ꯇꯣꯉꯥꯟ ꯆꯥꯒꯦ ꯍꯥꯏꯕꯤ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯁꯤ꯫ ꯈꯪꯗ꯭ꯔꯦ. ꯃꯃꯥ ꯑꯃ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯗꯤ ꯇꯧꯕꯤꯔꯦꯗꯅ, ꯃꯣꯏꯅ ꯐꯔꯛꯇ꯭ꯔꯒꯅ ꯃꯁꯥꯒꯤ ꯙꯔꯃ ꯍꯥꯏꯗꯨꯅꯤ, ꯑꯩꯈꯣꯏꯗ ꯐꯠꯂꯛꯇ꯭ꯔꯕꯗꯤ ꯐꯠꯂꯛꯇ꯭ꯔꯕ ꯍꯥꯏꯗꯨꯅꯤꯗ꯫ ꯍꯩ ꯃꯃꯥ, ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯊꯕꯛꯅ ꯊꯕꯛ ꯆꯤꯟꯕꯅꯤ, ꯃꯤ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯅꯠꯇꯦꯅꯦ꯫ ꯃꯤꯒꯤ ꯃꯃꯧ ꯐꯠꯇꯕ ꯈꯔ ꯊꯦꯡꯅꯔꯨꯔꯒ ꯑꯩꯈꯣꯏꯒꯤ ꯃꯧꯅ ꯍꯦꯛꯇ ꯐꯔꯣꯏꯗꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ꯫ ꯍꯣ, ꯆꯠꯅꯕꯤ ꯑꯣꯏꯔꯕꯅꯦ ꯃꯧꯅ ꯃꯅꯦꯝ ꯑꯣꯠꯄꯁꯤ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯈꯪꯉꯤꯕ꯫ ꯌꯥꯔꯦꯀꯣ, ꯏꯁꯧꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯅꯠꯇꯦ, ꯏꯃꯧꯗꯣ ꯂꯥꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤ, ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯗꯨꯛ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨꯕꯣ꯫ ꯍꯩ, ꯅꯪ ꯑꯄꯪ ꯃꯄꯥꯟ ꯊꯣꯛꯀꯅꯨꯀꯣ, ꯑꯄꯪ ꯃꯄꯥꯟ ꯊꯣꯛꯀꯅꯨ꯫ ꯀꯔꯤꯝꯇ ꯍꯦꯛ ꯍꯥꯏꯖꯔꯔꯣꯏ, ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯅꯃꯤꯠꯇꯨꯗꯅꯦ ꯅꯥꯄꯤ ꯈꯛ ꯇꯥꯔꯛꯀꯗꯧꯕ ꯅꯪꯒ ꯑꯣꯟꯁꯤꯟꯅꯗꯅ ꯃꯇꯝ ꯃꯥꯡꯅꯕꯅꯤ꯫ ꯅꯪ ꯉꯥꯡꯍꯧꯔꯣꯀꯣ, ꯑꯩ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯀꯔꯤꯅꯣ ꯈꯤꯇ ꯌꯦꯡꯁꯤꯜꯂꯨꯈꯤꯒꯦ꯫ ꯅꯪꯁꯨ ꯉꯥꯡꯕ ꯋꯥꯔꯀꯥꯟꯗ ꯍꯦꯛ ꯊꯣꯛꯂꯛꯑꯣ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯤ꯫ ꯃꯦꯝꯃꯅ, ꯍꯩ ꯕꯦꯝꯃ, ꯍꯣꯔꯦꯟꯗꯤꯅꯦ ꯃꯤꯌꯥꯝꯗꯨꯗ ꯀꯣꯛ ꯍꯦꯛꯇ ꯉꯥꯎꯗꯧꯔꯤꯕꯅꯤ꯫ ꯑꯆꯥ ꯑꯊꯛꯀꯥꯗꯣ ꯀꯥꯆꯤꯟ ꯑꯃꯗ ꯊꯝꯂꯒꯅꯦ ꯐꯖꯅ ꯁꯦꯟꯅꯧꯀꯣ ꯅꯪꯅ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥꯁꯤꯡꯁꯤꯅꯅꯦ ꯃꯌꯨꯝꯗ ꯄꯨꯅꯅꯕ ꯍꯣꯠꯅꯕꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯗꯨꯗ ꯌꯦꯟꯕ ꯊꯨꯡꯍꯧꯔꯣꯏꯀꯣ ꯑꯃꯨꯛ꯫ ꯂꯤꯛꯂꯥꯅ, ꯍꯣꯏ ꯕꯩꯃ, ꯑꯩ ꯈꯪꯉꯦꯕ, ꯃꯤ ꯊꯣꯛꯅꯈꯤꯗꯣꯔꯦ, ꯅꯪ ꯂꯩꯖꯍꯧꯁꯅꯤ꯫ ꯏꯁ, ꯑꯩ ꯌꯥꯎꯗꯅ ꯃꯣꯏꯈꯛ ꯆꯠꯄ ꯌꯥꯔꯗ꯭ꯔꯣ? ꯍꯣꯏ, ꯑꯗꯨꯅꯕꯨ ꯍꯥꯏꯔꯤꯁꯤꯅꯤ, ꯏꯃꯥ ꯉꯥꯏꯅꯔꯝꯃꯅꯤ, ꯆꯠꯂꯨꯆꯣ꯫ ꯃꯦꯝꯃ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯂꯨꯍꯣꯡꯕ ꯆꯠꯈ꯭ꯔꯦ꯫ ꯃꯦꯝꯃ ꯂꯨꯍꯣꯡꯐꯝꯗ ꯐꯝꯂꯒ ꯃꯥꯝꯗꯣꯞ ꯃꯌꯥꯏꯗ ꯃꯆꯥ ꯃꯃꯧꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯕꯤꯅꯥꯅ, ꯃꯦꯝꯃ, ꯅꯃꯧ ꯅꯨꯄꯤ ꯑꯁꯦ ꯉꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯔꯦꯅꯦ꯫ ꯐꯖꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯏꯆꯦ? ꯉꯁꯤ ꯐꯖꯅꯕ ꯍꯣꯠꯅꯕꯗ ꯁꯦꯜ ꯀꯣꯛꯊꯣꯛ ꯑꯃꯅꯤ ꯆꯪꯂꯤꯕꯁꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯆꯠꯅꯕꯤꯅꯤꯅꯦ, ꯑꯗꯨꯕꯨ ꯁꯦꯜ ꯐꯅ ꯊꯥꯗꯔꯁꯨ ꯀꯩꯁꯨ ꯐꯖꯗꯕ ꯂꯩꯔꯤꯁꯤꯗꯤ꯫ ꯈꯪꯗꯦꯗ ꯏꯆꯦ, ꯁꯦꯜ ꯀꯣꯛꯊꯣꯡ ꯑꯃꯁꯨ ꯂꯧꯔꯦ, ꯎꯠꯂꯛꯂꯤꯕ ꯑꯎꯟꯄꯣꯠꯇꯨꯅ ꯃꯤꯠ ꯀꯌꯥ ꯊꯟꯕ ꯑꯣꯏꯗꯦꯗ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯀꯌꯥꯝꯕꯨ ꯂꯧꯔꯤꯅꯣ ꯍꯥꯏꯁꯦ? ꯂꯨꯄꯥ 550ꯅꯤ ꯏꯆꯦ, ꯈꯤꯇ ꯇꯥꯎ ꯍꯥꯏꯔꯒ ꯇꯥꯍꯜꯂꯤꯕꯅꯦ ꯑꯗꯨ ꯐꯥꯎꯕ꯫ ꯀꯔꯤꯅꯣꯅꯦ ꯑꯗꯨꯛ ꯌꯥꯝꯅ ꯂꯧꯔꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯃꯆꯥ ꯅꯤꯉꯣꯜꯕꯨ ꯃꯃꯜ ꯄꯤꯔꯒ ꯌꯣꯟꯕꯒ ꯃꯥꯟꯅꯗ꯭ꯔꯣ ꯑꯗꯨꯗꯤ ꯃꯦꯝꯃ? ꯍꯣ, ꯍꯧꯖꯤꯛꯀꯥꯟꯗꯤ ꯐꯤ ꯐꯅꯦꯛ ꯌꯥꯝ ꯇꯥꯡꯉꯦꯌꯦ, ꯑꯗꯨꯒꯤꯅꯦꯌꯦ꯫ ꯏꯃꯥꯏ ꯄꯦꯝꯃ, ꯑꯗꯨꯒꯤ ꯑꯣꯏꯔꯦ? ꯂꯣꯏꯔꯦꯍꯦ ꯅꯪꯁꯨ ꯑꯗꯨꯗꯤ꯫ ꯃꯤ ꯂꯧꯐꯝ ꯊꯣꯛꯄꯅꯤ ꯀꯩꯅꯣ, ꯍꯧꯖꯤꯛꯀꯥꯟꯗꯤ ꯆꯅꯤꯄꯥꯟꯕꯨ ꯂꯧꯅꯔꯕꯅꯤ꯫ ꯑꯩꯗꯤꯅꯦ ꯐꯤ ꯐꯅꯦꯛꯀꯗꯤꯅꯦ ꯅꯣꯏꯅ ꯂꯩꯔꯒ ꯑꯃꯨꯛꯁꯨ ꯁꯦꯜ ꯂꯧꯔꯤꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯏꯆꯦ ꯂꯧꯖꯔꯛꯇꯦ, ꯐꯤ ꯐꯅꯦꯛꯀꯗꯣ ꯏꯅꯦꯝꯕꯣꯛꯅ ꯂꯣꯏꯅ ꯂꯩꯕꯤꯔꯒ ꯊꯤꯜꯂꯛꯏ꯫ ꯃꯦꯝꯃ ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯃꯇꯝꯒ ꯍꯧꯖꯤꯛ ꯃꯇꯝꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯥꯅꯦ? ꯅꯪꯀꯣ ꯀꯔꯤꯝꯇ ꯍꯦꯛ ꯈꯪꯗꯦꯍꯦ ꯏꯕꯦꯝꯃ꯫ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯋꯥ ꯇꯣꯛꯈ꯭ꯔꯣ ꯏꯆꯦ, ꯃꯣꯏꯒꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯍꯣꯡꯈꯤꯕ ꯁꯅꯝꯕꯤ ꯍꯣꯏꯒꯤꯗꯤ ꯁꯦꯜ ꯑꯝꯇ ꯂꯧꯗꯦꯌꯦ꯫ ꯍꯩꯃ, ꯑꯗꯨ ꯅꯪꯅ ꯈꯪꯕ꯭ꯔꯅꯦ? ꯃꯣꯏꯒꯤꯗꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯂꯣꯏꯅ ꯂꯩꯔꯒ ꯄꯤꯔꯤꯕꯅꯤꯅꯦ, ꯆꯞ ꯃꯥꯟꯅꯗ꯭ꯔꯣ? ꯁꯦꯜ ꯂꯧꯔꯒ ꯃꯣꯏꯅ ꯂꯩꯖꯕꯅꯤ, ꯃꯣꯏꯅ ꯁꯦꯜ ꯂꯧꯗ꯭ꯔꯁꯨ ꯅꯣꯏꯅ ꯑꯗꯨꯝ ꯂꯩꯗꯧ ꯂꯩꯔꯕ꯫ ꯃꯦꯝꯃ ꯀꯩꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯕꯤꯅꯥꯅ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯌꯦꯡꯉꯣꯏ ꯃꯦꯝꯃ, ꯅꯪꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯅꯃꯧꯗꯨꯅ ꯇꯥꯔꯒꯅꯦ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ꯫ ꯏꯃꯨꯡꯗ ꯇꯧꯕ ꯊꯕꯛꯇꯨꯗꯤ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯁꯥꯗꯣꯛꯀꯅꯨ꯫ ꯅꯪꯅ ꯁꯦꯜ ꯂꯧꯏ ꯍꯥꯏꯗꯅ ꯁꯨꯝ ꯍꯥꯏꯔꯕꯗꯤ ꯃꯤꯅ ꯅꯃꯧꯁꯦ ꯂꯥꯟꯅ ꯈꯟꯈꯤꯔꯣꯏꯗ꯭ꯔꯥ? ꯑꯗꯨ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯕꯗ ꯂꯦꯝꯕ ꯊꯕꯛ ꯅꯠꯇꯦꯀꯣ, ꯀꯩꯁꯨ ꯅꯠꯇꯕꯗꯨꯗ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯗꯨ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯃꯦꯝꯃ ꯃꯃꯧꯕꯨ ꯑꯈꯪ ꯈꯪꯗ ꯇꯥꯛꯄꯤꯔꯤ꯫ ꯃꯦꯝꯃ, ꯏꯟꯁꯥꯡꯁꯦ ꯃꯍꯤ ꯆꯤꯔꯤ ꯆꯤꯔꯤ ꯊꯣꯡꯁꯤꯀꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯍꯤ ꯆꯔꯥꯡ ꯆꯔꯥꯡ ꯇꯧꯕꯗꯣ ꯆꯥꯗꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯌꯨꯝ ꯈꯔꯗꯗꯤ ꯅꯨꯃꯤꯠ 5ꯅꯤ ꯆꯥꯛꯈꯨꯝ ꯆꯪꯍꯟꯅꯗꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫
ꯏꯃꯥꯅ ꯇꯥꯛꯄꯤꯔꯒ ꯂꯣꯏꯔꯦ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯀꯥꯡꯍꯧ ꯑꯃꯒ ꯉꯧꯁꯤꯜꯂꯒꯦ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯐꯒꯗꯕꯗꯣ ꯌꯦꯡꯉꯣꯍꯦ ꯑꯁꯨꯝꯅ ꯇꯅꯧꯕꯤ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯃꯛ ꯇꯧꯖꯔꯤ ꯃꯦꯝꯃ ꯃꯃꯧꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈꯤ ꯃꯇꯝꯗꯗꯤ ꯁꯛꯂꯣꯟ ꯑꯃ ꯍꯦꯛꯇ ꯂꯧꯏ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯗꯣ ꯑꯣꯟꯁꯤꯜꯂꯒ ꯂꯥꯛꯂꯤꯕ ꯃꯧꯁꯦ ꯀꯃꯥꯏꯅꯕꯨ ꯇꯧꯗꯣꯔꯤꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯀꯩꯁꯨ ꯇꯧꯗꯦꯕꯨ ꯈꯔ ꯂꯩꯔꯒ ꯁꯛꯂꯣꯟ ꯑꯃ ꯑꯣꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣ ꯈꯪꯄꯣꯟꯇꯦꯗ ꯑꯁ ꯏꯃꯥ ꯏꯅꯝꯃꯅ ꯂꯥꯛꯏꯁꯦ ꯈꯔ ꯈꯛꯇꯅꯤꯕ ꯏꯅꯝꯃꯅ ꯇꯥꯔꯒ ꯀꯩ ꯈꯟꯗꯣꯔꯤꯒꯦ ꯃꯅꯦ ꯐꯠꯇꯕꯤ ꯌꯥꯝ ꯃꯥꯜꯂꯤꯀꯣ ꯅꯪꯁꯨꯅꯤ ꯃꯤꯅ ꯇꯧꯔꯤꯗꯣ ꯀꯔꯤꯅꯣ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯟꯕ ꯌꯥꯗ꯭ꯔꯣ ꯍꯌꯦꯡꯋꯥꯏ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯅ ꯉꯥꯡꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯏꯃꯥ ꯑꯩꯁꯨꯅꯦ ꯉꯔꯥꯡꯒꯤ ꯆꯥꯏꯔꯤ ꯈꯣꯠꯂꯤꯕ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯤꯕꯅꯤ ꯂꯣꯏꯔꯒ ꯌꯥꯎꯅꯤ ꯀꯩꯅꯣ ꯏꯃꯥ ꯅꯪꯁꯤꯕꯣ ꯑꯐꯕ ꯑꯝꯇ ꯈꯟꯕ ꯉꯝꯗ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯉꯔꯥꯡꯗꯒꯤꯅꯤ ꯀꯩꯅꯣꯝ ꯇꯧꯔꯤꯁꯦ ꯍꯣꯏ ꯌꯥꯔꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯅ ꯍꯦꯟꯅꯅꯦ ꯃꯤꯅ ꯇꯥꯔꯒ ꯀꯩꯅꯣꯝ ꯈꯜꯂꯅꯤ ꯑꯁꯨꯝꯅ ꯃꯦꯝꯃ ꯀꯔꯤꯕꯨ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ ꯃꯃꯧꯒꯤ ꯃꯃꯥꯡꯗꯗꯤ ꯌꯥꯝꯅ ꯐꯕꯤꯅꯤ ꯃꯥꯅ ꯑꯣꯏꯔꯤꯕꯁꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯃꯃꯧꯕꯨ ꯃꯤꯇꯣꯞ ꯑꯃꯒꯨꯝꯅ ꯑꯗꯨꯝ ꯉꯥꯡꯂꯤ ꯄꯥꯃꯦꯜꯅ ꯀꯔꯤꯅꯣ ꯏꯃꯥ ꯍꯣꯏꯅ ꯁꯥꯟꯅꯔꯤ ꯋꯥꯔꯤꯗꯨꯕꯣ ꯀꯩꯗꯧꯔꯦ ꯀꯩ ꯑꯀꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯒꯦ ꯑꯩꯈꯣꯏꯕꯣ ꯅꯃꯧꯁꯤꯕꯨ ꯏꯄꯦꯟ ꯄꯦꯟꯖꯗ꯭ꯔꯕ꯭ꯔꯅꯤ ꯏꯃꯥꯕꯣ ꯍꯣ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯍꯥꯏꯖꯗꯦ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯋꯥꯈꯜꯗꯣ ꯈꯤꯠ ꯈꯟꯕꯤꯔꯅꯨ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯋꯣꯡꯗꯣ ꯏꯃꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦꯀꯣ ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤ ꯋꯥ ꯉꯥꯡꯕꯒꯁꯦ ꯀꯣꯆꯤꯒ ꯀꯣꯠꯂꯒ ꯉꯥꯡꯕ ꯑꯃ ꯇꯧꯔꯤꯌꯦ ꯀꯔꯤ ꯅꯣꯏꯒꯤ ꯏꯃꯥꯁꯤꯕꯣ ꯃꯦꯝꯃ ꯀꯞꯂꯤ ꯅꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯒ ꯑꯩꯈꯣꯏꯕꯨ ꯃꯤꯔꯥꯏꯔꯗꯤ ꯅꯣꯏ ꯄꯥꯞꯄꯨꯅꯤꯀꯣ ꯅꯣꯏ ꯄꯥꯃꯦꯜ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯃꯃꯥꯕꯨ ꯂꯛꯅꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯈꯪꯗꯦꯍꯦ ꯅꯃꯧ ꯅꯨꯄꯤꯅꯕꯨ ꯍꯥꯏꯔꯗꯤ ꯏꯃꯥꯁꯦ ꯌꯨꯝꯁꯤꯗꯤ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯁꯨ ꯍꯦꯛꯇ ꯇꯥꯟꯊꯣꯛꯈ꯭ꯔꯗꯧꯅꯤ ꯅꯣꯏꯅ ꯇꯥꯟꯗ꯭ꯔꯁꯨ ꯑꯩ ꯆꯠꯆꯈꯤꯅꯤꯌꯦ ꯅꯣꯏꯅ ꯂꯩꯍꯟꯅꯤꯡꯗꯕ ꯌꯨꯝꯁꯤꯗꯅꯦ ꯑꯩꯅ ꯂꯩꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ ꯁꯨꯛꯂꯩ ꯂꯩꯔꯣꯏꯅ ꯂꯩꯔꯣꯏ ꯂꯤꯛꯂꯥꯅ ꯑꯁ ꯏꯃꯥ ꯐꯥꯒꯤꯅꯦꯁꯨ ꯈꯪꯗꯦ ꯑꯁꯦꯡꯕꯅꯦꯁꯨ ꯈꯪꯗꯦ ꯅꯪꯁꯤꯗꯤꯕ ꯇꯁꯧ ꯅꯪꯁꯨꯅꯤ ꯏꯃꯥꯁꯤꯗ ꯐꯥꯒꯤꯅꯦ ꯇꯧꯏꯗꯨꯕꯨ ꯇꯟꯗ꯭ꯔꯣ ꯑꯣ ꯐꯥꯒꯤꯒꯅꯦ ꯑꯃꯠꯇ ꯍꯦꯛ ꯇꯧꯖꯔꯣꯏ ꯑꯩ ꯈꯪꯉꯦ ꯂꯣꯏꯅ ꯅꯣꯏꯅ ꯈꯟꯕ ꯋꯥꯈꯜꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯑꯩꯁꯦ ꯅꯣꯏꯕꯨ ꯄꯣꯛꯂꯤꯕ ꯅꯕꯥꯅꯤꯅꯦ ꯅꯣꯏꯅ ꯍꯣꯟꯕ ꯁꯣꯔ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯀꯨꯟꯖꯣꯅ ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯇꯥꯕꯅꯤ ꯀꯔꯤꯅꯣꯕ ꯅꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯣ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯄꯛꯀꯝꯗ ꯀꯞꯄꯤꯁꯤꯅ ꯀꯔꯤ ꯂꯤꯂꯥꯅꯣ ꯃꯃꯥ ꯅꯪꯅ ꯀꯔꯤ ꯂꯤꯂꯥꯅꯣ ꯉꯔꯥꯡꯗ ꯂꯥꯛꯄ ꯅꯃꯧꯁꯤꯒꯤ ꯃꯃꯥꯡꯗꯤ ꯏꯀꯥꯏꯀꯣ ꯑꯄꯪꯕꯗꯣ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯑꯄꯪ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯐꯠꯇꯕꯤꯅꯦ ꯑꯩꯗꯤ ꯐꯠꯇꯕꯤ ꯀꯩꯁꯨ ꯂꯥꯟꯖꯗꯕ ꯀꯩꯁꯨ ꯀꯥꯏꯖꯗꯕ ꯑꯩꯕꯨ ꯅꯣꯏꯅ ꯅꯨꯡꯁꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯃꯃꯥ ꯑꯔꯦꯝꯕ ꯙꯅꯨꯊꯪꯁꯤꯗ ꯈꯨꯄꯥꯛ ꯆꯥꯅꯤꯀꯣ ꯅꯪ ꯈꯨꯄꯥꯛ ꯆꯥꯅꯤ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯍꯦꯛ ꯑꯣꯠꯂꯕ ꯑꯩꯗꯤ ꯁꯤꯕꯤꯒꯗꯧꯅꯤ ꯁꯤꯕꯤꯅꯨ ꯇꯟꯖꯩ ꯑꯩꯈꯣꯏ ꯃꯣꯏ ꯄꯥꯕꯒꯤꯁꯦ ꯑꯩꯕꯨ ꯀꯔꯦꯝꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯃꯇꯥꯡꯗꯨꯗ ꯇꯅꯧꯕꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯄꯥꯕꯨꯡ ꯏꯃꯥ ꯆꯥꯛ ꯂꯣꯏꯖꯔꯤ ꯆꯥꯅꯕ ꯇꯧꯔꯁꯤꯔ ꯀꯨꯟꯖꯣꯅ ꯍꯣꯏ ꯆꯥꯊꯣꯛꯑꯁꯤ ꯅꯨꯡꯊꯤꯜꯒꯤꯁꯨ ꯑꯃꯨꯛ ꯂꯥꯡꯕ ꯍꯧꯔꯅꯕ ꯇꯅꯧꯕꯤꯁꯨ ꯉꯁꯥꯏꯗꯤ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯤꯕꯅꯤ ꯃꯥꯗꯤ ꯃꯅꯦꯝꯁꯤ ꯄꯪꯉꯦ ꯍꯥꯏꯕ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯕꯨꯛꯅꯤꯡꯗꯗꯤ ꯑꯅꯧꯕꯤꯒ ꯑꯣꯏꯕꯒ ꯄꯨꯛꯅꯤꯡ ꯈꯔ ꯅꯨꯡꯁꯤꯖꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯦꯝꯃ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯏꯕꯦꯌꯥꯏꯍꯣꯏꯗ ꯂꯥꯛꯏ ꯏꯕꯦꯌꯥꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯤꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤ ꯃꯤꯒꯤ ꯃꯌꯨꯝ ꯊꯨꯒꯥꯏꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯏꯆꯦ ꯑꯩꯗꯤ ꯊꯋꯥꯏꯁꯦ ꯌꯥꯝ ꯋꯥꯏꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯃꯦꯝꯃ ꯃꯧꯅꯤꯅ ꯂꯥꯛꯂꯤꯕꯗꯣ ꯑꯩꯒꯁꯦ ꯅꯨꯡꯁꯤꯕꯒ ꯏꯐꯥꯎ ꯐꯥꯎꯗꯕꯕꯨ ꯃꯥꯜꯂꯤꯗ ꯏꯆꯥ ꯅꯨꯄꯥ ꯏꯆꯥ ꯅꯨꯄꯤ ꯏꯋꯥ ꯂꯣꯏꯅ ꯃꯥꯒꯤ ꯃꯤꯆꯪꯗꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯕꯨꯅ ꯐꯠꯇꯕꯤꯗꯤ ꯅꯠꯇꯅꯅꯦ ꯑꯄꯪꯕ ꯀꯩꯁꯨ ꯈꯪꯗꯕ ꯃꯒꯨꯝꯅ ꯃꯣꯏꯅ ꯎꯔꯤꯁꯦ ꯍꯥꯟꯅꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯃꯥ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯄꯨꯝꯅꯃꯛ ꯑꯣꯟꯈ꯭ꯔꯦ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯅ ꯍꯥꯏꯗꯤ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯍꯥꯏꯕꯅꯤꯗ ꯑꯗꯨꯛ ꯌꯥꯝꯅ ꯊꯨꯅ ꯁꯨꯡꯕꯕꯨ ꯍꯧꯅꯕ꯭ꯔꯣ ꯃꯦꯝꯃ ꯑꯩ ꯁꯤꯡꯅꯩꯀꯣ ꯏꯆꯦ ꯁꯤꯡꯅꯩ ꯀꯔꯤ ꯂꯥꯏ ꯇꯤꯟꯒ ꯇꯥꯟꯅꯔꯝꯗꯣꯏꯖꯥꯠꯂ ꯈꯪꯗꯦ ꯏꯆꯦ ꯑꯗꯣ ꯃꯧꯗꯣ ꯐꯕꯨꯗꯤ ꯐꯕ ꯃꯥꯜꯂꯤ ꯑꯩꯉꯣꯟꯗꯁꯨ ꯅꯣꯡꯃꯗ ꯃꯆꯤꯟ ꯈꯨꯝꯗꯦ ꯑꯩꯅ ꯇꯧ ꯍꯥꯏꯔꯤꯈꯩꯁꯨ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯒ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯁꯦ ꯃꯥꯒꯤ ꯃꯤꯆꯪꯗ ꯏꯆꯥ ꯏꯋꯥ ꯂꯣꯏꯅ ꯂꯩꯈꯤꯕꯁꯤꯅꯤ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ ꯇꯧꯁꯟꯅꯔꯤꯅꯤ ꯃꯥꯅ ꯇꯧꯔꯤꯗꯣ ꯃꯥꯅ ꯐꯕꯤ ꯁꯥꯗ꯭ꯔꯗꯤ ꯃꯤ ꯃꯃꯥꯡꯗ ꯐꯖꯗꯦ ꯇꯧꯔꯤꯅꯤ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯉꯛꯈ꯭ꯔꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯦ ꯃꯦꯝꯃ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯍꯦꯟꯖꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯍꯦꯟꯖꯤꯟꯕ ꯉꯝꯗꯅꯕ ꯊꯕꯛ ꯇꯧꯔꯣ ꯑꯁꯤꯗ ꯂꯩ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯏꯆꯦ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯏꯃꯨꯡꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯉꯥꯡꯕꯁꯦ ꯑꯉꯥꯎꯕ ꯑꯃꯅ ꯉꯥꯡꯕꯗꯣ ꯃꯉꯥꯏꯔꯦꯃꯤ ꯅꯣꯛꯅꯗꯣꯏꯒ ꯀꯔꯦꯝꯅꯗꯣꯏꯒ ꯑꯩ ꯁꯥꯎꯅꯤꯡꯕ ꯖꯥꯠꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯁꯅꯨ
ꯅꯃꯧꯗꯣ ꯉꯜꯂꯤꯀꯥꯟꯗ ꯂꯥꯛꯍꯧꯋ ꯄꯪꯕꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯁꯣꯏꯕ ꯈꯔ ꯌꯦꯡꯉꯒꯅꯦ ꯉꯥꯡꯉꯨ ꯅꯠꯇ꯭ꯔꯗꯤ ꯅꯠꯇ ꯀꯥꯖꯔꯛꯁꯅꯤ ꯍꯩ ꯍꯣꯏ ꯏꯆꯦ ꯈꯔꯗꯤ ꯈꯪꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯆꯠꯂꯒꯦ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯃ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯍꯜꯂꯛꯄꯗ ꯅꯨꯡꯊꯤꯜ ꯑꯣꯏꯔꯕꯅꯤ ꯍꯤꯒꯥꯏꯋꯥ ꯍꯩꯕꯤ ꯏꯕꯦꯌꯥꯏꯒꯤ ꯃꯅꯥꯛꯇ ꯌꯧꯔꯕꯅꯤꯅ ꯃꯔꯝ ꯏꯆꯥ ꯆꯥꯗ ꯑꯁꯣꯏꯕ ꯊꯤꯕ ꯍꯧꯔꯛꯏ ꯍꯩꯃꯧ ꯇꯥꯕ꯭ꯔꯥ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯇꯥꯕ꯭ꯔꯣ ꯇꯅꯧꯕꯤ ꯃꯈꯨꯠꯇ ꯅꯨꯔꯥ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯄꯣꯂꯥꯡꯈꯣꯛꯇꯒꯤ ꯐꯤꯁꯦ ꯀꯅꯥ ꯂꯧꯁꯤꯟꯅꯤꯅ ꯈꯥꯛꯏꯅꯣ ꯏꯃꯥ ꯉꯜꯂꯤꯅ ꯂꯧꯁꯤꯟꯗꯕꯅꯤ ꯅꯨꯡꯁꯥ ꯈꯔ ꯍꯩꯊꯕꯒ ꯂꯧꯁꯤꯟꯒꯦꯅ ꯇꯧꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯧꯁꯤꯟꯒꯗꯕꯅꯤ ꯑꯩꯅ ꯂꯧꯁꯤꯟꯕ ꯉꯥꯏꯔꯤꯔꯣ ꯀꯪꯗ꯭ꯔꯤ ꯏꯃꯥ ꯅꯃꯧ ꯑꯗꯨꯝ ꯂꯧꯁꯤꯟꯖꯒꯦ ꯈꯨꯝꯕꯗꯤ ꯍꯩꯔꯦꯅꯦ ꯍꯥ ꯏꯃꯨꯡꯁꯤ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯋꯥꯏ ꯇꯩꯔꯤꯔꯣ ꯍꯣꯏ ꯏꯃꯥ ꯋꯥꯏ ꯇꯩꯔꯝꯕꯅꯤ ꯏꯁ ꯍꯧꯖꯤꯛꯄꯨ ꯋꯥꯏ ꯇꯩꯕ ꯃꯇꯝꯂꯣ ꯅꯠꯇꯦ ꯍꯧꯖꯤꯛ ꯋꯥꯏ ꯇꯩꯔꯤꯁꯦ ꯑꯩ ꯅꯥꯟꯊꯣꯛꯅꯕ ꯇꯧꯔꯤꯕ ꯍꯥꯏꯗꯨꯔꯕ ꯏꯃꯥ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯇꯩꯕꯗꯣ ꯀꯪꯕ ꯋꯥꯏꯅ ꯍꯧꯖꯤꯛ ꯇꯩꯊꯣꯛꯆꯕꯅꯤ ꯑꯁ ꯃꯆꯤꯟꯁꯤ ꯌꯥꯝ ꯀꯜꯂꯦ ꯑꯩꯈꯣꯏꯗꯤꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯗꯨꯝ ꯇꯩ ꯑꯗꯨꯝ ꯀꯪꯉꯤ ꯍꯩꯃꯟ ꯁꯤꯡꯃꯨꯜꯂꯁꯨ ꯄꯁꯤꯡ ꯊꯣꯛꯑꯦ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯅꯤꯀꯣ ꯇꯅꯧꯕꯤ ꯃꯅꯦꯝꯒꯤ ꯃꯇꯧꯗꯨ ꯀꯣꯛꯄ ꯉꯥꯎꯔꯦ ꯑꯗꯨꯒ ꯃꯥ ꯀꯩꯁꯨ ꯋꯥ ꯃꯈꯥꯗꯤ ꯇꯥꯔꯨꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯏꯕꯦꯌꯥꯏ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕꯗꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯂꯨꯞꯆꯕ ꯑꯣꯏꯕꯅ ꯅꯣꯡꯃ ꯃꯦꯝꯃꯅ ꯃꯉꯣꯟꯗ ꯀꯥꯏꯍꯧꯔꯝꯕ ꯃꯦꯝꯃꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤꯗꯨꯅ ꯃꯄꯨꯡ ꯐꯥꯍꯟꯒꯦ ꯈꯟꯅ ꯂꯥꯛꯂꯤ ꯃꯦꯝꯃ ꯑꯣ ꯃꯦꯝꯃꯧ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯃꯦꯝꯃ ꯂꯩꯇ꯭ꯔꯣ ꯀꯨꯟꯖꯣꯅ ꯍꯩꯃ ꯏꯇꯩꯃ ꯊꯥꯖꯗꯅ ꯀꯣꯏꯊꯣꯔꯛꯏꯅ ꯍꯣ ꯅꯃꯧ ꯅꯨꯄꯤꯗꯣ ꯆꯥ ꯂꯣꯟꯕ ꯍꯩꯕ꯭ꯔꯥꯗꯅ ꯌꯦꯡꯒꯦ ꯂꯥꯛꯂꯤꯕꯅꯦ ꯀꯨꯟꯖꯣ ꯅꯣꯛꯂꯒ ꯍꯣꯏ ꯍꯣꯏ ꯌꯥꯏꯌꯦ ꯏꯇꯩꯃ ꯏꯃꯧꯗ ꯆꯥ ꯂꯣꯜꯍꯜꯂꯛꯀꯦ ꯁꯤꯗ ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯦꯝꯃꯕꯨ ꯂꯩꯈꯤꯗꯕ꯭ꯔꯣ ꯂꯩ ꯅꯨꯡꯊꯤꯜꯁꯤꯗ ꯃꯌꯥꯗ ꯍꯌꯤꯡ ꯆꯪꯕ ꯈꯪꯗꯕ ꯃꯈꯩ ꯅꯥꯀꯣꯛꯇꯨꯅ ꯑꯗꯨꯝ ꯍꯧꯔꯤ ꯑꯩ ꯀꯧꯊꯣꯔꯛꯀꯦ ꯃꯧꯗꯁꯨ ꯆꯥ ꯂꯣꯜꯍꯜꯂꯛꯀꯦ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯔꯝꯃꯨꯀꯣ ꯏꯇꯩꯃ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯏꯕꯦꯌꯥꯏꯁꯨ ꯌꯨꯝꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗꯨ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯃꯦꯝꯃꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯩꯃ ꯏꯆꯦ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯀꯔꯤ ꯂꯩꯔꯒꯦ ꯀꯣꯏꯔꯛꯂꯤꯕꯅꯤꯅꯦ ꯑꯩꯒꯤꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇꯒ ꯂꯥꯛꯇꯕ ꯀꯨꯏꯔꯦꯗꯅ ꯀꯣꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯗꯨꯅ ꯂꯩꯔꯨꯅꯤ ꯈꯔ ꯀꯣꯏ ꯈꯔ ꯇꯨꯝ ꯇꯧꯕꯁꯤ ꯅꯠꯇꯅ ꯃꯥꯅꯤ ꯑꯗꯨ ꯃꯦꯝꯃ ꯀꯩꯅꯣꯅꯦ ꯅꯃꯥꯏ ꯅꯨꯃꯤꯠꯀꯁꯤꯕꯨ ꯏꯀꯣꯞ ꯀꯣꯞꯁꯤꯟꯕꯗꯧ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯕ꯭ꯔꯥ ꯅꯪꯕꯣ ꯆꯥꯏꯌꯦ ꯀꯩꯅꯣ ꯏꯆꯦ ꯑꯁꯦꯡꯕꯒꯤ ꯃꯥꯏ ꯃꯤꯠꯀꯁꯤ ꯀꯣꯞꯄꯕ꯭ꯔꯣ ꯀꯣꯞꯄꯗ ꯅꯠꯇ꯭ꯔꯦ ꯌꯦꯡꯍꯩꯗ꯭ꯔꯦꯅꯦ ꯅꯪꯕꯣ ꯅꯃꯤꯠꯀ ꯂꯣꯏꯅ ꯀꯨꯠꯂꯦ ꯃꯦꯝꯃ ꯍꯦꯟꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯑꯩꯅ ꯀꯔꯤ ꯂꯥꯟꯕꯅꯅꯣ ꯈꯪꯗ꯭ꯔꯦ ꯃꯇꯥꯡ ꯑꯗꯨꯗ ꯇꯅꯧꯕꯤ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯄꯗꯨꯗ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨ ꯆꯞ ꯂꯦꯞꯄꯤ ꯏꯕꯦꯌꯥꯏ ꯅꯣꯛꯁꯤꯟꯅꯔꯒ ꯍꯩꯃ ꯑꯋꯣꯏꯒꯤ ꯆꯥꯒ ꯂꯣꯜꯂꯒ ꯄꯨꯊꯣꯔꯛꯏ ꯃꯥꯜꯂꯤꯅꯤ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯁꯛꯁꯤꯡꯗꯒ ꯏꯪ ꯇꯞꯄꯗꯅ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯃꯤ ꯇꯅꯧꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯆꯥꯗꯨ ꯊꯅꯝꯂꯒ ꯆꯪꯈ꯭ꯔꯦ ꯏꯆꯦ ꯃꯥꯏꯊꯣꯡꯗꯗꯤ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒꯅꯦ ꯃꯕꯨꯛ ꯌꯥꯝ ꯐꯕꯒ ꯃꯥꯟꯗ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯨ ꯃꯦꯝꯃ ꯅꯣꯛꯐꯦꯠ ꯇꯧꯃꯤꯁꯤ ꯂꯥꯏꯔꯨꯅꯨꯀꯣ ꯏꯆꯦꯗꯤ ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯇꯧꯁꯤꯟꯅꯕꯗ ꯊꯣꯛꯅ ꯍꯩꯈ꯭ꯔꯕ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯈꯔ ꯂꯥꯛꯅ ꯑꯣꯛꯑꯁꯤ ꯂꯩꯔꯦ ꯅꯪ ꯇꯨꯡꯗ ꯋꯥꯅꯤꯡꯗ꯭ꯔꯗꯤ ꯇꯧꯔꯤꯅꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯍꯦꯛꯇ ꯇꯥꯗꯕ ꯃꯇꯥꯡ ꯑꯗꯨꯗ ꯕꯤꯅꯥꯁꯨ ꯃꯔꯨꯞꯀꯤ ꯁꯦꯜ ꯊꯤꯜꯂꯨꯔꯤꯅꯤ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯊꯣꯛꯄꯗꯨ ꯆꯪꯂꯛꯏ ꯃꯦꯝꯃꯅ ꯍꯩꯃ ꯏꯆꯦ ꯆꯪꯉꯛꯑꯣ ꯍꯣ ꯊꯪꯅꯕꯁꯤꯗ ꯂꯥꯛꯄꯅꯦ ꯑꯗꯨꯗ ꯂꯝꯕꯤ ꯊꯣꯛꯑꯦꯗꯅ ꯆꯪꯉꯛꯏꯅꯤ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯕꯤꯌꯥꯏ ꯅꯪꯁꯨ ꯂꯥꯛꯑꯝꯃꯤꯔꯣ ꯍꯣꯏ ꯏꯆꯦ ꯃꯦꯝꯃ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩꯃꯧ ꯆꯥꯗꯣ ꯑꯃꯠꯇꯒ ꯄꯨꯊꯣꯔꯛꯎ ꯕꯤꯅꯥꯅ ꯌꯥꯔꯦꯗ ꯊꯛꯁꯤ ꯀꯩꯅꯣ ꯏꯆꯦ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯅꯤ ꯃꯧ ꯃꯈꯨꯠꯄꯨ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯌꯥꯕ꯭ꯔꯣ ꯈꯪꯗꯗꯤ ꯏꯆꯦ ꯄꯪꯆꯥ ꯃꯆꯥꯕ ꯍꯥꯏꯗꯨꯅꯤ ꯃꯥꯏꯅ ꯍꯩꯖꯔꯛꯀꯅꯤꯗ ꯑꯉꯥꯡ ꯍꯣꯏ ꯇꯧꯔꯤꯅꯤ ꯍꯦꯔ ꯏꯆꯦ ꯃꯣꯏ ꯆꯍꯤ ꯃꯇꯥꯡꯁꯤꯗꯕꯨ ꯀꯔꯤꯒꯤ ꯑꯉꯥꯡꯅꯣ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯔꯕꯅꯤ ꯑꯗꯣ ꯏꯆꯦ ꯑꯩꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯏꯕꯦꯌꯥꯏ ꯃꯦꯝꯃꯒꯤ ꯑꯄꯪꯕ ꯃꯄꯥꯜ ꯊꯣꯛꯄꯒꯤ ꯋꯥꯔꯤꯗꯨ ꯕꯤꯅꯥꯗ ꯍꯧꯗꯣꯔꯛꯂꯅꯤ ꯄꯥꯈꯠꯂꯤ ꯃꯔꯝꯗꯤ ꯕꯤꯅꯥ ꯍꯥꯏꯕ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯏꯕꯦꯌꯥꯏ ꯃꯥꯅ ꯏꯟꯁꯤꯟꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯣꯔꯛꯀꯗ꯭ꯔꯥ ꯄꯥꯈꯠꯂꯤꯕꯅꯤ ꯕꯤꯅꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯦꯝꯃ ꯋꯥꯔꯤꯗꯣ ꯍꯧꯔꯛꯏ ꯏꯆꯦ ꯌꯨꯝꯁꯤꯗ ꯃꯥꯅ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯆꯥ ꯏꯋꯥꯁꯤꯡꯁꯦ ꯑꯩꯒꯤ ꯋꯥꯒ ꯑꯝꯇ ꯇꯥꯈꯤꯗ꯭ꯔꯦꯅꯤ ꯏꯆꯦ ꯏꯕꯦꯌꯥꯏꯅꯕꯨꯗꯤ ꯂꯥꯏꯗꯤꯟꯒ ꯃꯔꯤ ꯂꯩꯅꯔꯝꯅꯤ ꯍꯥꯏꯔꯤꯕꯅꯤ ꯑꯩꯁꯨ ꯆꯤꯡꯅꯔꯛꯏ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯎꯁꯤꯔꯅ ꯈꯜꯂꯤꯕ ꯃꯇꯥꯡꯗꯨꯗ ꯇꯅꯧꯕꯤ ꯊꯣꯛꯂꯛꯄꯒꯤ ꯁꯞ ꯑꯃꯨꯛ ꯂꯦꯞꯄꯤ ꯋꯥꯔꯤꯗꯨ ꯑꯗꯨꯒ
ꯃꯃꯧꯅ ꯆꯪꯈꯤꯕꯗꯨꯗ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯗ ꯂꯥꯏ ꯇꯤꯟꯁꯦ ꯍꯦꯛ ꯁꯝꯅꯔꯨꯕꯗ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯧꯔꯤꯅꯤ꯫ ꯌꯦꯡꯗꯤ ꯌꯥꯝ ꯌꯦꯡꯊꯣꯛꯅꯤꯡꯂꯕ ꯑꯩꯁꯦ꯫ ꯕꯤꯅꯥ ꯃꯦꯝꯃꯒꯤ ꯋꯥꯗꯨꯗ ꯏꯕꯦꯌꯥꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯏꯕꯦꯌꯥꯏꯗꯤ ꯃꯃꯥꯏꯗꯨ ꯊꯝꯐꯝ ꯈꯪꯗꯦ ꯕꯤꯅꯥ ꯃꯦꯝꯃꯗꯕꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯤ꯫ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦ ꯏꯆꯦ, ꯃꯧꯁꯤꯅꯕꯨꯗꯤ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯏꯁꯨ ꯃꯣꯏ ꯃꯄꯥꯗ ꯑꯩꯅ ꯃꯧꯁꯤꯒꯤ ꯋꯥ ꯑꯃꯇꯪꯒ ꯍꯥꯏꯔꯨꯕꯁꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯎꯠꯁꯤꯜꯂꯒ ꯉꯥꯡꯉꯤꯕꯅꯦꯕ꯫ ꯏꯆꯥ ꯅꯨꯄꯥꯁꯨ ꯉꯥꯏ, ꯈꯪꯗ꯭ꯔꯦꯗ ꯂꯣꯏ ꯁꯣꯛꯈ꯭ꯔꯦ ꯏꯆꯦ꯫ ꯃꯦꯝꯃ, ꯇꯥꯕ ꯌꯥꯗꯕ ꯋꯥ ꯉꯥꯡꯗꯨꯗ ꯃꯧꯁꯤꯅ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯅꯪꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯃꯤ, ꯑꯗꯨꯗ ꯅꯆꯥꯅ ꯋꯥꯅ ꯅꯪꯒꯤ ꯃꯥꯏꯀꯩꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯗꯤ ꯈꯔ ꯈꯟꯅꯕ ꯌꯥꯏ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯀꯩꯁꯨ ꯀꯥꯏꯖꯗꯕ ꯃꯧꯁꯤꯗ ꯑꯗꯨꯝꯅ ꯋꯥꯈꯜ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯀꯣ꯫ ꯐꯠꯇꯦ, ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯋꯥꯁꯨ ꯇꯥꯁꯤꯟꯒꯅꯨ꯫ ꯑꯐꯕ ꯅꯃꯧꯁꯦ ꯅꯝꯗꯅ ꯐꯠꯇꯕꯤ ꯇꯥꯍꯟꯒꯦ ꯈꯟꯒꯅꯨꯀꯣ꯫ ꯃꯧꯅ ꯐꯕ ꯐꯠꯇꯕ ꯍꯥꯏꯕꯁꯦ ꯃꯅꯦꯝ ꯅꯪꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤꯀꯣ, ꯂꯩꯔꯤꯕꯅꯤ꯫ ꯍꯣꯏ, ꯃꯧꯗꯁꯨ ꯃꯁꯥꯒꯤ ꯐꯖꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯃꯧꯗꯨꯗꯤ ꯑꯗꯨꯃꯛꯁꯨ ꯅꯠꯇꯦꯗꯅ꯫ ꯏꯕꯦꯌꯥꯏꯗꯤ ꯇꯨꯃꯤꯟꯅ ꯇꯥꯔꯤ꯫ ꯃꯦꯝꯃꯁꯨ ꯕꯤꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯕꯦꯌꯥꯏꯅ ꯉꯥꯡꯂꯕꯁꯨ ꯏꯕꯦꯌꯥꯏꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯐꯔꯦ ꯃꯦꯝꯃ, ꯑꯩꯁꯨꯅꯦ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯏꯃꯧꯗꯨ ꯃꯄꯥꯝꯗ ꯆꯠꯈꯤꯕꯅꯤ, ꯍꯜꯂꯛꯄꯗ ꯑꯩ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣই꯫ ꯆꯥꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ꯫ ꯏꯕꯦꯌꯥꯏ, ꯅꯪ ꯉꯥꯏꯍꯥꯛ ꯐꯝꯍꯧꯈꯣꯀꯣ, ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯆꯦ꯫ ꯏꯕꯦꯌꯥꯏ ꯕꯤꯅꯥ ꯆꯠꯈ꯭ꯔꯕꯗ ꯃꯦꯝꯃꯗꯕꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯦꯝꯃ, ꯑꯩꯒꯤ ꯋꯥꯗꯤ ꯂꯥꯏ ꯇꯤꯟꯗꯣ ꯑꯊꯨꯕꯗ ꯌꯦꯡꯊꯣꯛꯅꯕ ꯇꯧ꯫ ꯏꯆꯦ ꯕꯤꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯀꯩꯁꯨꯝ ꯂꯧꯔꯨ꯫ ꯅꯣꯏ ꯏꯃꯨꯡꯒꯤ ꯋꯥꯕꯗ ꯃꯥꯅ ꯀꯩꯁꯨ ꯌꯥꯎꯕꯤꯗꯧ ꯅꯠꯇꯦ꯫ ꯏꯆꯦꯅ ꯍꯥꯏꯁꯦ ꯅꯪꯕꯨ ꯋꯥꯍꯟꯅꯤꯡꯗꯕꯒꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯀꯨꯟꯖꯣ ꯊꯣꯛꯂꯛꯇꯨꯅ ꯏꯇꯩꯃ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯌꯥꯏ ꯍꯥꯏꯐꯦꯠ ꯈꯪꯉꯤ꯫ ꯍꯣꯏ, ꯆꯠꯂꯒꯦ ꯇꯧꯔꯝꯃꯤꯅꯦ꯫ ꯀꯩꯗꯧꯔꯒꯦ ꯏꯇꯩꯃ ꯑꯗꯨꯛ ꯄꯥꯈꯠꯄꯤꯔꯤꯕꯗꯨꯕꯣ? ꯄꯥꯈꯠꯇ꯭ꯔꯗꯤ ꯀꯩꯅꯣ, ꯅꯪꯅ ꯈꯪꯀꯧ ꯀꯧꯔꯛꯄꯗꯨꯗ ꯈꯪꯉꯤꯅꯤꯅꯦ꯫ ꯀꯨꯟꯖꯣ ꯅꯣꯛꯂꯒ, ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯃꯔꯛ ꯃꯔꯛꯇ ꯈꯪꯗꯣꯛꯄꯁꯨ꯫ ꯑꯗꯣ ꯏꯇꯩꯃ, ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯈꯤꯇ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯃꯃꯧꯁꯤ ꯂꯥꯛꯄꯗꯒꯤ ꯍꯔꯥꯎꯕꯗ ꯏꯇꯣꯝꯇ ꯂꯩꯕ ꯌꯥꯗꯦ, ꯃꯃꯧꯒꯤ ꯄꯥꯎꯇꯝꯗꯨꯅ ꯇꯧꯔꯒ ꯂꯩꯔꯕꯅꯤ꯫ ꯏꯕꯦꯌꯥꯏꯁꯨ ꯅꯣꯛꯁꯤꯟꯅꯔꯒ, ꯑꯗꯨꯅꯤꯅꯦ ꯑꯩꯁꯨ ꯍꯥꯏꯔꯤꯕꯅꯤ ꯅꯃꯧꯁꯤ ꯂꯨꯅ ꯇꯧꯕꯤꯌꯣꯅ꯫ ꯀꯨꯟꯖꯣ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯕꯦꯝꯃ, ꯃꯧ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯑꯦꯅꯦ, ꯅꯪꯕꯨ ꯁꯨꯃꯥꯡ ꯃꯪꯒꯣꯜꯒꯁꯦ ꯇꯥꯁꯤꯟꯈꯤꯔꯣꯏꯗ꯭ꯔꯣ? ꯆꯥꯏꯕꯗ ꯂꯣꯏꯔꯦꯅꯦ꯫ ꯃꯦꯝꯃꯅ, ꯇꯨꯏꯁꯦ ꯋꯥꯏ ꯁꯤꯠꯄꯒꯁꯦ ꯍꯩꯅꯗ꯭ꯔꯤꯐꯥꯎ ꯇꯧꯗꯕꯅꯤ꯫ ꯀꯨꯟꯖꯣꯅ, ꯏꯁ, ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯃꯤ ꯂꯩꯕꯒꯤ ꯊꯣꯛꯆꯔꯛꯇꯕꯁꯦ꯫ ꯏꯕꯦꯌꯥꯏ ꯍꯥꯏꯔꯤꯕꯗꯨ ꯃꯥꯕꯨ ꯇꯥꯜꯂꯦ ꯍꯥꯏꯕ ꯈꯪꯂꯦ, ꯑꯗꯨꯅ ꯃꯦꯝꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯦꯝꯃ, ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ, ꯃꯝꯁꯤꯟꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯍꯣꯏ ꯏꯆꯦ, ꯃꯔꯛ ꯃꯔꯛꯇ ꯍꯦꯛ ꯀꯣꯏꯊꯣꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯏꯕꯦꯌꯥꯏ ꯆꯠꯈ꯭ꯔꯕꯗ ꯀꯨꯟꯖꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯐꯩꯔꯞ ꯌꯦꯡꯂꯒ ꯆꯩꯔꯛꯏ꯫ ꯍꯩ ꯃꯃꯥ, ꯅꯪꯀꯣ, ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦꯀꯣ꯫ ꯏꯃꯨꯡ ꯀꯥꯏꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯁꯤꯒꯤ ꯏꯕꯦꯌꯥꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯌꯥꯝ ꯄꯨꯟꯒꯅꯨꯀꯣ꯫ ꯍꯅꯨꯊꯪꯗ ꯅꯄꯥꯝ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯄꯪꯒꯅꯨ, ꯃꯤꯅ ꯍꯥꯏꯕ ꯋꯥꯗ ꯍꯣꯏ ꯍꯣꯏꯅꯅꯦ ꯅꯆꯥ ꯅꯃꯧ ꯀꯥꯏꯅꯅꯕ ꯁꯤꯟꯕꯗ ꯊꯋꯥꯏ ꯌꯥꯎꯒꯅꯨ꯫ ꯀꯣꯟꯅ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤꯀꯣ ꯅꯪ꯫ ꯅꯠꯇꯦꯅꯦ ꯃꯣꯏ ꯄꯥꯕ, ꯑꯩꯅ ꯁꯥꯎꯒꯦ ꯌꯥꯎꯅ ꯁꯥꯎꯔꯤꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯑꯝꯇ꯫ ꯃꯣꯏ ꯄꯥꯕꯁꯨ ꯉꯥꯏ, ꯏꯆꯥ ꯑꯅꯤꯁꯨ ꯉꯥꯏ, ꯑꯩꯅ ꯀꯔꯤꯅꯣ ꯍꯦꯛ ꯍꯥꯏꯕꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯦꯝꯅꯕꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯍꯧꯖꯤꯛꯁꯨ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯀꯩꯅꯣꯕ? ꯅꯪꯀꯣ ꯑꯩ ꯀꯔꯤꯝ ꯅꯨꯡꯁꯤꯗ꯭ꯔꯕ ꯃꯥꯜꯂꯦ, ꯑꯩ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯁꯤ꯫ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ ꯃꯃꯥ ꯑꯩꯗꯤ꯫ ꯀꯔꯤꯅ ꯇꯧꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕꯗꯨꯕꯨ ꯏꯕꯦꯝꯃ? ꯏꯁ, ꯃꯆꯤꯟꯒꯁꯤ ꯄꯦꯔꯦꯗꯅ꯫ ꯄꯛꯆꯔꯦꯗ, ꯅꯠꯇꯦ, ꯅꯪ ꯇꯧꯔꯤꯗꯨꯕꯨ ꯄꯛꯆꯔꯦꯅ ꯇꯧꯔꯤꯕ ꯅꯪꯒꯤꯗꯨꯕꯨ, ꯅꯠꯇꯦ, ꯀꯦꯔꯤꯕ ꯀꯥꯏꯗꯨꯔꯕ? ꯑꯩꯇ ꯆꯪꯖꯈ꯭ꯔꯒꯦ, ꯌꯨꯝꯁꯤꯗꯅꯦ ꯑꯩꯅ ꯋꯥ ꯑꯝꯇ ꯉꯥꯡꯕꯒꯤ ꯏꯇꯤꯛ ꯂꯩꯇ꯭ꯔꯦ꯫ ꯏꯋꯥꯅꯦ ꯇꯧꯔꯤꯁꯤꯁꯨ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ꯫ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯅꯪꯒꯤ ꯅꯃꯤꯠꯇꯨꯗ ꯄꯨꯔꯥ ꯐꯥꯒꯤꯅꯦꯕ ꯇꯥꯔꯤꯁꯦ꯫ ꯌꯥꯔꯦ, ꯑꯩ ꯀꯔꯤꯝꯇ ꯍꯦꯛ ꯍꯥꯏꯖꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯃ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯀꯨꯟꯖꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯅꯣꯛꯂꯝꯂꯕꯁꯨ ꯑꯃꯔꯣꯝꯗꯗꯤ ꯀꯨꯟꯖꯣ ꯋꯥꯈꯜꯗꯨ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯄꯪꯕꯤꯁꯤꯅ ꯃꯤꯒꯤ ꯋꯥ ꯂꯧꯕꯗ ꯏꯃꯨꯡꯁꯤ ꯁꯣꯏꯗꯅ ꯀꯥꯏꯔꯛꯂꯅꯤ ꯈꯟꯕꯗ ꯀꯨꯟꯖꯣ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂ ꯃꯇꯨꯡ ꯃꯃꯧ ꯅꯨꯄꯤꯗ ꯋꯥ ꯈꯔ ꯏꯟꯁꯤꯟꯗꯨꯅ ꯊꯕꯛ ꯈꯔ ꯄꯥꯡꯊꯣꯛꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯀꯨꯟꯖꯣ ꯅꯣꯡꯉꯥꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯏꯃꯨꯡꯁꯤꯗ ꯀꯨꯝꯍꯩ ꯈꯔꯗꯤ ꯁꯥꯟꯅꯔꯒꯦ ꯈꯟꯗꯨꯅ꯫ ꯑꯁꯨꯝꯅ ꯈꯟꯅ ꯅꯣꯡꯉꯥꯜꯂꯕꯗ ꯀꯨꯟꯖꯣ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯥꯅꯅꯕ ꯀꯧꯔꯤ꯫ ꯑꯩ ꯃꯃꯥ, ꯇꯥꯕ꯭ꯔꯥ? ꯑꯩ ꯃꯦꯝꯃ꯫ ꯃꯦꯝꯃ ꯇꯞꯅ ꯄꯩꯔꯞꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯒ ꯊꯣꯡ ꯑꯗꯨꯗꯒꯤ ꯇꯞꯅ ꯃꯈꯣꯡ ꯀꯥꯟꯊꯣꯔꯛꯇꯨꯅ, ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ ꯃꯦꯝꯃ ꯍꯥꯏꯔꯤꯔꯣ? ꯍꯣꯏꯅꯦ, ꯃꯦꯝꯃ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯕꯨ ꯀꯔꯤ ꯀꯧ ꯍꯥꯏꯕꯅꯣ? ꯑꯣ, ꯃꯃꯥ ꯀꯥꯏꯅ ꯀꯧꯈꯤꯗ꯭ꯔꯦꯅꯦꯀꯣ꯫
มีมาไก่นะยำอ้วนเลยเนี่ยฮะอัสอีมาไอเปียมาเฮ้ยสิมาม่าไอวายกิตังไก่เนาะนุ้ยกิมุขีโดกระรังไก่เทลมาสารทิ้งเดรมีอะดูเดนุ้ยกิอีมาโดยำกันนานี่ให้เนี่ยนังอามุกจะสัตว์พิรุสุดนะกันนาสัตว์ตัวปะนาต้มจะสัตว์ลุไอซูอีบุยใหญ่เฮยพิรุยโดสัตว์ตะเบียร์อะดูนะเงียกสัตว์ลุนะข้างเดรอีปามตะกาเสียอีตัวตะทาดกตับนี่นานมาใครดิเฮ้ยมีมาปุกปัดเปียไอชูสังเลยบดียาวเลยเนี่ยสังดับดูนะบูนั่งน่ะต้มจะสัตว์ลุหายไปนี่นานใครให้บรก็สิกังตันโอ้อัตตายเนี่ยไอเนี่ยสัตว์ดีกันนาสัตว์พิโดริเกะฮันุทางสิดาอีตัวจะสัตว์ลุเกะคุยดิไอกิดิเนี่ยกันน้ำไม่เจดีเย่ไอกิดิกันนาเลยเตะนับพัดตะบกิวัคลโดตาวนุโกนับโอ้สัตว์ไปสุยารยุ่มเสสังดับสุยารอยเนี่ยมีอะไรเลยเตะนาสานุปิสูมันนี่หอยได้เลยครับมาตั้งยาตระบดีนาต้มตะสูขรสัตปัตตะบุกไก่ต่อยาเรยามงังมีระโนอีมานานาริต่อฮันดังน่ารวยบุไอรงกันมาสูซีจักขรสัตซีจิงไงตัวเนี้ยอุณาฮารุคิเกไอกิดีอีมานี่นะโอ้ซีรอยสัตสัตยาเรหลักนิ่งจักกันเนี่ยหลักนิ่งดีให้ไอเผาฮันุรกันสิดาอีมาดูดีไก่ตัวไอหิงูเนี่ยซีดระสูไอน่าฮัตุอมาต้องขังเดรได้สูมาสานซีจัดระสูดังน่าตัวปะพาเรไอ้ก็ไอ้ฮาริสิไอ้เด็กจะสักครั้งกุญโจนกเลยเฮ้ยฮันเดียเราก็ฮันดูทังเดอเราเวลาพวกไก่ดูดีไอ้ดีได้เลยดีเฮ้ยมีมาเพชรให้ดอกตุนาอิมุงดามาปั๊มสัตนาบกิดามักลุยสินเบสันคีกุญโจสุดทับคราตาวดอริบันินะมังกรดูดพัมดูเลยมากินปีนสัตคีบดูไงบ่อยนะมีมาสาวหนึ่งมายามอดุนะพัดเอกตะทงเลยพี่พันเอกอามาหงเลยกะอดูบุกุญโจนัดดุมพัมเลยกันเลยนะบดูดาพี่รู้ไอ้สัตว์เนี่ยนะก็อดุมพัมเล่กันเลยอยู่ตัวบุกันนากิยากายิงพี่นี่โนสัตว์เลยก็ดีดูนี่มีมามุสาวนะประไปดูนะสัตว์กี่กุญโจนุสุนุนี่อดูบุตุงกียิงแล้วก็เต่าเกขันลีบัทับกตูดีปังทุกละเกขันนะมากินปีนักคนท้องว่างมาเห็นลานกีบกะมากินมาโมบุมังกรดูดกองถุยเบียมาแต่โนเบียนั่งมุสังเลยบดีมาปาเสียงไงฮักตะทุกละเกโรแต่โนบิซักทงกันเกตอรันบันอดูบุมาคูนักเกาบุดูตาบดาเอาป้าบะทุกเสร็จกี่อาศัยให้ดูนะแต่โนบีมาคงต้องให้เป็นกุบเลยกะแค่ให้ป้าบะยังไงอีป้าว่ามาให้หน่วยกินมาสิการีต้องมาตัวเลยมาเงินอะไรยังของจำดียารุยตัวเลยสิดากีชุ่มเพียงจังครับดิเนี่ยยุ่งไกลไปประตูโอ้ยก็ตัวรีบนี่อะดูนะป้ามันให้ก็ตัวรีบทับกสินั่งนะปังทุกแต่ไม่ยากเลยอะดูกะน้ำมาสิมาปันทุกกันไม่ยากเลยก็มารู้ไอ้มากีอีเบียให้เป็นปีโดมาดูกันดีอามุกขนอุนันเบียดยุ่มสิลักเลยมาสู้น้ำมาเลยที่ให้ดูนะจะเงินเบียดให้ไปอยู่ป้าปะอาศัยให้ดูนะคุณโจนะแต่โนบิต้องว่าคราให้รำมีแต่โนบิอาหารบัดดีว่าคลคราขันนี่อะดูบุไล่บักเอียงเลยขันนะคุณโจนะปุ่มน้ำมักตัวเลยให้นักคุมครีคุณโจมานะสุวารีโดปาเมลเดสุขังกันโลหายครีอาสุมนะว่าคราตานารำมาตุงมีมันนะให้รักปังกังหลังปะตรปะคุดิ้งแต่โนบิมานะตันซาสาวมาตั้งง่ายๆดูเลยนี่มีมามาสุมาปั๊มเดียวรุ่มมาลีเปรบสาวดูน่าเลยมวยป้าแบบบุอีมาไหนยังได้มวยนี่ให้เริ่มบันนี่น่าสุน่าหูแต่นะการกิสินที่พี่นี่เนาะการีนู่นให้ได้เริ่มบันนี่นะนั่นดีมาไอ้บุว่าข้างกับสวยหรือไม่สัตว์นั่นจะก็บังโดยรำข้างเดี๋ยวนี้บังโดยหรือสัตว์ฮันดูทางเดินเนี่ยน่าสินทอปัดกินในเตาหลีดออาสมนันดูมิดอดูกินโนกันบัดาแต่โนบีดูมินว่าต้นยอรพาวเขากันติอดูดาเมียมาสาวหนิงมันลอยรำมีอดูเมียมามองหน้าเขาหลักที่ให้ดูนะถ้าไปข้างดูมานันตกสินบดีเต่าดีโอ้การหิจุกดูจุกตาสิบ่ดูมิสิเผาบะมาคนเด็กที่ทละอามุกจังคิดว่าตาเนี่ยไอ้บัวอามุกตะพาระกันทำบันพาดูริบระคังเดรอีกไก่ขังดับบิครานาดีอีกไก่ไปรับด้วยนัดเตะก็ดูเรื่องมาโอ้ยุ่มสิเลยแบบมีเยมันเนี่ยยังไก่รัตรีเย่ก็น่าดูนี่มุสิบ่เขาก็เตะฮาริสิบ่ก็น่าโอ้ยนี่แกมหาราณีมาเลยแบบดูนี่นะอีโมระนี่นั่งฮาริสิบ่น่าจะที่ก็น่าโอ้ยดูนี่แกอีมาไอ้เปียมาตุ้มเจ็ดสันอีโมมุกไอ้ดูอีกการีโน่มวยป้ามันให้พี่อีบุตรบ่ห้องจิกเสียก็น่าเขาก็ต้องไปยาวร้องขี้กันได้แกคิดแต่สุดใจบังงานนี่ตัวไม่ใหญ่เด็ดข้าเลยแบบนี้น่าจะตะการอะไรก้ากี่ก็จะสนุกนะอีโมนึกก้าวบ่ว้าวเนี่ยตัวเราเด็ดมวยป้าบ่ไอ้ยูนั่งนักขันลิบสิบนั่นที่ไก่หนูบ่มวยป้ามันนักขันมิลิสิโมมันตัวก็ต้องลิเซโตไอ้เนี่ยเขาที่สรุปแล้วแบบนี้ยิ้มท้องคนนี้เสร็จแล้วกันเนี่ยเปล่าตามุนี่ก็ตามุนะตามุตามดินั่งขังที่จบเสร็จกันได้บ่นั่งอีมุนี่พัดเต๋อเปล่าตามมาเกอ
ꯃꯤꯉꯣꯟꯗ ꯀꯥꯟꯅꯗꯧꯁꯨ ꯅꯠꯇꯕ ꯃꯤꯅ ꯀꯜꯂꯛ ꯄꯦꯟꯒꯗꯧ ꯈꯛꯇꯅꯤ ꯀꯔꯤ ꯀꯥꯟꯅꯅꯤ ꯅꯃꯧꯅ ꯐꯠꯇ꯭ꯔꯦꯅ ꯃꯤꯅ ꯂꯥꯛꯂꯒ ꯉꯥꯡꯕꯤ ꯆꯩꯕꯤꯗꯧꯁꯨ ꯅꯠꯇꯦ ꯄꯣꯔꯛꯄꯤꯗꯧꯁꯨ ꯅꯠꯇꯦ ꯑꯣ ꯑꯗꯨꯗꯤ ꯈꯪꯉꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯍꯜꯂꯛꯈꯤꯁꯅꯨ ꯍꯥꯏꯗꯣꯛꯂꯒ ꯐꯨꯍꯟꯒꯦꯕ ꯑꯣ ꯑꯗꯨꯅꯤꯗꯅ ꯍꯥꯏꯗꯣꯛ ꯏꯆꯥ ꯅꯨꯄꯥꯗ ꯍꯥꯏꯗꯣꯛꯂꯒꯅꯦ ꯐꯨꯍꯜꯂꯨ ꯁꯣꯝꯗ ꯇꯅꯧꯕꯤ ꯃꯥꯗꯤ ꯇꯨꯝꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨ ꯃꯀꯨꯅ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯇ ꯌꯥꯗꯕꯅ ꯂꯩꯇ ꯌꯥꯗꯕꯒꯤ ꯐꯃꯨꯡ ꯑꯗꯨ ꯂꯩꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯇꯅꯧꯕꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯅꯠꯇꯦ ꯇꯥꯟꯖꯥ ꯉꯥꯏꯔꯤꯕꯅꯤ ꯃꯥꯒꯤꯁꯨ ꯋꯥ ꯉꯥꯡꯅꯕꯒꯤ ꯇꯥꯟꯖꯥ ꯃꯇꯥꯡ ꯑꯗꯨ ꯆꯥꯔꯕꯗ ꯇꯅꯧꯕꯤ ꯏꯃꯨꯡꯗꯒꯤ ꯄꯥꯏꯊꯣꯔꯛꯏ ꯑꯗꯨꯒ ꯃꯅꯦꯝꯗ ꯍꯣ ꯇꯨꯝꯒꯤ ꯌꯥꯎꯅ ꯇꯨꯝꯃꯤꯅꯤ ꯏꯃꯥꯒꯤ ꯅꯊꯧꯔꯣ ꯏꯋꯥꯒꯤ ꯃꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯥꯏꯍꯨꯝꯅ ꯄꯥꯜꯂꯨꯒꯦ ꯂꯥꯛꯆꯔꯤꯕ ꯑꯩꯕꯨ ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯏꯔꯣ ꯇꯨꯝꯅꯤ ꯅꯨꯡꯇꯤꯒꯤ ꯇꯨꯝꯅꯤ ꯑꯗꯨꯒꯅꯦ ꯅꯆꯥꯅꯨꯄꯥꯗ ꯀꯩꯒꯨꯝꯕ ꯄꯥꯎꯍꯦꯛ ꯇꯝꯃꯕ ꯏꯃꯥ ꯅꯃꯧꯕꯨꯗꯤ ꯐꯠꯇꯦ ꯍꯥꯏꯅꯨ ꯏꯁ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗ ꯍꯣꯏ ꯏꯕꯦꯝꯃ ꯌꯨꯝꯁꯤ ꯑꯩꯒꯤ ꯌꯨꯝꯅꯦ ꯅꯪꯅ ꯉꯥꯡꯖ ꯁꯥꯏꯗꯨꯕꯨ ꯍꯩ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯍꯥꯏꯌꯣ ꯍꯣ ꯑꯩꯒꯤꯁꯨ ꯌꯨꯝꯅꯦ ꯏꯋꯥꯒꯤ ꯃꯌꯨꯝ ꯑꯣ ꯑꯗꯨꯕꯨꯗꯤ ꯈꯪꯅꯤꯗꯅ ꯅꯪ ꯏꯆꯥ ꯅꯨꯄꯥꯗꯣ ꯂꯥꯛꯈꯤꯁꯅꯣꯕ ꯇꯝꯗ ꯇꯝ ꯉꯝꯊꯣꯛꯅꯒꯗꯕꯅꯤ ꯃꯣꯏ ꯄꯥꯕ ꯅꯪ ꯈꯪꯒꯕꯅꯦꯕ ꯅꯪ ꯃꯤꯅ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯅꯦꯕ ꯅꯪꯅꯦ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯩ ꯃꯦꯝꯃ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏꯅꯦ ꯅꯪ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯅꯆꯥ ꯅꯃꯧꯅ ꯑꯃꯨꯛ ꯄꯥꯜꯂꯕꯗꯤ ꯌꯨꯝꯁꯤ ꯑꯩꯗꯤ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏꯀோ ꯏꯃꯧꯅ ꯑꯃꯨꯛ ꯆꯥꯛ ꯄꯤꯖꯗ꯭ꯔꯗꯤ ꯑꯩ ꯆꯔꯥ ꯍꯦꯟꯕ ꯉꯝꯖꯔꯣꯏ ꯅꯣꯏ ꯃꯥꯟꯅꯔꯕꯅꯦꯕ ꯅꯣꯏ ꯈꯪꯉꯤꯗꯅ ꯌꯦꯡꯉꯣ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯑꯁꯨꯝꯅ ꯃꯦꯝꯃ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤ ꯃꯦꯝꯃꯅ ꯆꯪꯈ꯭ꯔꯕꯗ ꯀꯨꯟꯖꯣ ꯃꯃꯧꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯃꯧ ꯅꯪꯒꯤꯗꯣ ꯌꯥꯝꯅꯗꯤ ꯃꯥꯜꯂꯦꯕꯨ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯁꯛꯂꯣꯟꯅ ꯂꯧꯈ꯭ꯔꯕꯗꯤ ꯏꯄꯥꯗꯤ ꯃꯥꯡꯖꯔꯦꯍꯦ ꯕꯥꯕꯥ ꯅꯃꯧꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤ ꯃꯥꯟꯕ꯭ꯔꯅꯤ ꯇꯁꯦꯡꯅ ꯊꯕꯛ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯈꯟꯗꯨꯅ ꯇꯧꯖꯕꯅꯤ ꯑꯩꯁꯨ ꯏꯃꯥꯅ ꯊꯥꯔꯤꯕ ꯈꯣꯟꯗꯨꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯕꯥꯕꯥ ꯌꯥꯔꯗꯤ ꯏꯃꯥꯁꯦ ꯐꯖꯕ ꯋꯥꯍꯩꯅ ꯁꯦꯝꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅ ꯐꯒꯗ꯭ꯔꯥ ꯃꯦꯝꯃ ꯊꯕꯛꯁꯤ ꯍꯧꯈ꯭ꯔꯕꯅꯤꯅ ꯃꯄꯨꯡꯗꯤ ꯐꯥꯍꯜꯂꯁꯤ ꯑꯗꯨꯒ ꯃꯁꯤꯗ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯏꯪꯅ ꯇꯞꯅ ꯑꯃꯨꯛ ꯊꯦꯝꯂꯒ ꯌꯥꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯣꯏ ꯕꯥꯕꯥ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯀꯨꯝꯍꯩ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯦꯝꯃꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯄꯨꯝ ꯊꯤꯠꯂꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯕꯨ ꯍꯜꯂꯛꯂꯒ ꯆꯩꯍꯟꯒꯦ ꯈꯟꯅꯗꯤ ꯉꯥꯏꯖꯔꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯝꯂꯤ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯄꯥꯃꯦꯜꯁꯨ ꯍꯜꯂꯛꯏ ꯃꯦꯝꯃ ꯀꯞꯂꯤ ꯃꯆꯥ ꯍꯜꯂꯛꯄꯗꯨꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯃꯩꯗꯤ ꯀꯩꯅꯣ ꯏꯃꯥ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯄꯁꯤꯗ ꯄꯦꯔꯤꯒꯤ ꯇꯧꯔꯤꯗꯨꯕꯣ ꯋꯥꯅꯒ ꯋꯥꯕꯅꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯕꯤꯔꯛꯈꯤꯅꯨꯀꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯍꯥꯟꯅ ꯇꯥꯎ ꯀꯔꯤꯅꯣ ꯃꯤ ꯁꯠ ꯍꯥꯏꯔꯣ ꯃꯦꯝꯃ ꯃꯥꯅ ꯄꯦꯔꯤ ꯇꯧꯔꯝꯕꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯄꯦꯔꯒ ꯌꯦꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯦ ꯌꯥꯕ꯭ꯔꯕ ꯉꯁꯥꯏ ꯊꯦꯡꯉꯐꯥꯎ ꯑꯗꯨꯝ ꯇꯨꯝꯁꯤꯜꯂꯒ ꯂꯩ ꯑꯗꯨꯒ ꯑꯩꯅ ꯍꯧꯒꯠꯂꯣ ꯍꯥꯏꯔꯨꯕꯒꯤꯅꯦ ꯍꯧꯒꯠꯂꯣ ꯈꯇꯪ ꯍꯥꯏꯔꯨꯕꯅꯤꯀꯣ ꯃꯗꯨꯗ ꯑꯩꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯒꯅꯦ ꯃꯆꯤꯜꯂꯁꯦ ꯀꯕꯣꯛ ꯄꯣꯛꯏꯕ ꯀꯕꯣꯛꯇꯤ ꯀꯗꯥꯏ ꯃꯦꯝꯃ ꯁꯥꯎꯅ ꯀꯕꯣꯛ ꯍꯥꯏꯗꯤ ꯆꯥꯅꯕ ꯀꯕꯣꯛꯇꯨ ꯅꯠꯇꯤꯌꯦ ꯃꯆꯤꯟꯗꯣ ꯀꯟꯅ ꯉꯥꯡꯂꯒ ꯈꯨꯝꯃꯦ ꯍꯥꯏꯕ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯗꯨꯒ ꯑꯩꯅ ꯉꯥꯡꯕꯗꯣ ꯆꯨꯝꯃꯦꯗꯤ ꯍꯥꯏꯗꯕꯤꯗ ꯅꯄꯥꯗꯨꯅꯅꯦ ꯃꯥꯒꯤ ꯃꯤꯆꯪꯗꯅꯦ ꯂꯩꯈ꯭ꯔꯤꯗꯣ ꯃꯥ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯏꯃꯥ ꯅꯇꯨꯗꯣ ꯀꯔꯤꯅꯣꯅꯦ ꯌꯨꯝꯁꯤꯗ ꯑꯇꯣꯞꯄ ꯀꯅꯥ ꯂꯩꯔꯤꯒꯦ ꯃꯥ ꯅꯠꯇꯅ ꯑꯗꯨ ꯀꯩꯗꯧꯔꯕ ꯐꯨ ꯍꯥꯏꯕ ꯑꯁ ꯀꯩꯒꯤ ꯐꯨꯗꯣꯏꯅꯣ ꯃꯥ ꯊꯣꯛ ꯇꯧꯖꯔꯁꯅꯤꯗꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯌꯥꯕ꯭ꯔꯕ ꯃꯧꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯃꯥ ꯃꯧꯁꯨ ꯃꯤꯅꯤ ꯑꯩꯅ ꯃꯥ ꯂꯧꯔꯝꯗꯥꯏꯗ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯅꯈꯨꯠꯇ ꯍꯥꯞꯄꯒ ꯄꯤꯖꯒꯦꯅ ꯍꯥꯏꯔ ꯂꯧꯔꯛꯄꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯃꯥ ꯊꯣꯛꯄ ꯂꯩꯖꯔꯁꯅꯨꯗ ꯑꯣ ꯅꯪꯁꯨ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯩꯔꯦ ꯂꯩꯇ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥ ꯏꯇꯨꯒꯤ ꯃꯤꯆꯪ ꯆꯪꯗꯅ ꯃꯤꯇꯣꯞꯀꯤ ꯃꯤꯆꯪ ꯆꯪꯉꯨ ꯌꯥꯕ꯭ꯔꯣ ꯑꯩꯁꯤ ꯃꯤꯇꯣꯞꯂꯣ ꯑꯣ ꯏꯇꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯏꯇꯨꯅ ꯃꯐꯔꯦ ꯃꯦꯝꯃ ꯃꯥꯒꯤ ꯊꯃꯣꯏꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯆꯥꯛꯂꯤ ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯈꯤꯕꯅ ꯃꯥ ꯋꯥ ꯃꯈꯥ ꯀꯔꯤꯝꯇ ꯇꯥꯔꯛꯇ꯭ꯔꯤ ꯁꯦꯡꯅ ꯃꯃꯧꯕꯨ ꯊꯃꯣꯏꯗ ꯋꯥꯔꯧꯔꯦ ꯄꯨꯝꯅꯃꯛꯁꯤ ꯃꯃꯧꯅ ꯂꯥꯏꯇꯤꯟ ꯇꯥꯟꯅꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯦꯝꯃ ꯅꯣꯡꯉꯥꯟꯕꯒ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯌꯦꯡꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯆꯥꯛꯁꯨ ꯆꯥꯗ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯍꯤꯞꯈ꯭ꯔꯤ ꯁꯣꯝꯗ ꯀꯨꯟꯖꯣ ꯑꯃꯗꯤ ꯃꯆꯥ ꯃꯃꯧ ꯑꯅꯤꯒ ꯃꯈꯥ ꯇꯥꯅ ꯇꯧꯅꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯤ ꯍꯩ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯃꯥꯏ ꯄꯥꯛꯅ ꯁꯤꯟꯒꯗꯕꯅꯤꯀꯣ ꯅꯃꯥꯁꯤ ꯂꯥꯌꯦꯡꯂꯤꯕꯅꯤ ꯏꯄꯥꯅꯤꯔꯤ ꯅꯈꯣꯏ ꯑꯅꯤꯅ ꯅꯃꯥꯕꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅꯕ ꯁꯤꯟꯕꯗ ꯉꯥꯡꯅꯤꯡꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯇꯧꯅꯤꯡꯕꯅ ꯇꯧ ꯇꯧꯕꯇꯕꯨ ꯅꯃꯥꯁꯤ ꯑꯄꯪꯕꯤꯅꯤ ꯑꯗꯨꯅ ꯀꯨꯞꯅꯗꯤ ꯁꯦꯟꯅꯁꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯏꯍꯦ ꯍꯥꯏꯔꯒ ꯇꯣꯛꯀꯅꯤ ꯑꯁꯨꯝꯅ ꯀꯨꯟꯖꯣ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯀꯥꯏꯍꯧꯅꯕ ꯆꯪꯂꯛꯏ ꯍꯥꯎꯈ꯭ꯔꯦ
ꯏꯃꯧꯅꯕꯨ ꯊꯣꯡꯂꯕꯗꯤ ꯌꯥꯎ ꯇꯥꯍꯧꯔꯤꯗꯨꯅꯤ ꯃꯃꯥ ꯅꯪꯗꯤ ꯆꯥꯗ꯭ꯔꯦꯅꯦ ꯑꯩꯁꯨ ꯑꯅꯤꯔꯛꯇꯪ ꯁꯨꯅꯗꯤ ꯀꯧꯕꯤꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗ ꯅꯃꯧꯅ ꯀꯧꯔꯨꯔꯅꯨꯅ ꯀꯧꯔꯛꯇ꯭ꯔꯕ ꯃꯦꯝꯃ ꯀꯩꯁꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯀꯥꯆꯤꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯤꯞꯂꯒ ꯂꯩ ꯀꯨꯟꯖꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯆꯔꯥ ꯍꯦꯜꯂꯒ ꯇꯨꯝꯕꯗꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯆꯥꯛꯇꯨ ꯆꯥꯎ ꯍꯥꯏꯔꯕꯗꯤ ꯆꯥꯔꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯎꯟꯅ ꯇꯩꯅꯕꯗ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯑꯁ ꯍꯤꯟꯖꯥꯡꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦ ꯀꯨꯏꯅ ꯆꯥꯔꯨꯗꯕꯩꯔ ꯀꯔꯤꯅꯣ ꯁꯔꯦꯡꯗꯨꯕꯨ ꯁꯥꯊꯤꯅ ꯍꯥꯎꯏꯅꯤ ꯅꯠꯇꯦꯅꯦ ꯃꯃꯥ ꯑꯩꯅꯗꯤ ꯅꯪꯁꯦ ꯆꯥꯛꯇꯨ ꯃꯤꯗꯤ ꯌꯥꯝ ꯄꯤꯖꯅꯤꯡꯉꯦ ꯑꯗ ꯅꯃꯧ ꯅꯨꯄꯤꯅꯕꯨ ꯆꯐꯨꯗꯣ ꯐꯥꯛꯄ ꯃꯈꯣꯜ ꯇꯥꯔꯗꯤ ꯆꯩꯔꯛꯀꯗ꯭ꯔꯅ ꯄꯥꯈꯠꯇꯅ ꯅꯪꯒꯤ ꯁꯔꯨꯛ ꯑꯗꯣ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯦ ꯆꯥꯔꯨꯔꯅꯨꯗ ꯀꯣ ꯇꯜꯂꯦꯕ ꯑꯃꯨꯛ ꯉꯥꯡꯉꯛꯑꯗꯤ ꯃꯦꯝꯃ ꯆꯥꯔꯣꯏ ꯍꯥꯏꯅ ꯂꯩꯔꯝꯕ ꯆꯥꯛꯇꯨ ꯁꯔꯦꯡ ꯊꯣꯡꯉꯦꯅ ꯍꯥꯏꯕꯗꯨꯗ ꯈꯪꯆꯥ ꯆꯥꯅꯤꯡꯂꯛꯏ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯅ ꯃꯃꯧ ꯌꯥꯝ ꯀꯤꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡ ꯎꯕꯗ ꯇꯧꯕ ꯌꯥꯎꯅ ꯄꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯅꯪ ꯌꯥꯝ ꯀꯤꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯆꯪꯕꯗ ꯆꯥꯔꯨꯒꯦ ꯃꯥ ꯀꯩꯗꯧ ꯉꯝꯗꯣꯔꯤꯒꯦ ꯀꯨꯟꯖꯣ ꯅꯣꯛꯅꯤꯡꯕ ꯈꯥꯡꯅ ꯑꯁ ꯃꯃꯥ ꯆꯥꯔꯨꯔꯅꯨ ꯑꯃꯨꯛ ꯉꯥꯡꯉꯗꯤ ꯇꯜꯂꯤꯀꯣ ꯑꯩ ꯌꯦꯡꯉꯣ ꯑꯩ ꯆꯪꯉꯒ ꯆꯥꯔꯨꯒꯦ ꯃꯥ ꯀꯩꯗꯧꯒꯦ ꯌꯦꯡꯒꯦ ꯍꯦ ꯃꯥꯅ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯕ꯭ꯔꯣ ꯃꯦꯝꯃ ꯑꯩꯉꯣꯟꯗ ꯑꯗꯣ ꯆꯐꯨ ꯃꯈꯣꯜ ꯊꯣꯛꯍꯟꯗꯕꯤꯗ ꯇꯞꯅ ꯆꯥꯎꯀꯣ ꯃꯥꯅ ꯑꯃꯨꯛ ꯇꯥꯈꯤꯅꯤꯕ ꯑꯩ ꯇꯧꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯃ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯊꯣꯛꯅ ꯐꯗ꯭ꯔꯠ ꯆꯪꯂꯒ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯐꯨꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯡꯗꯣꯛꯂꯒ ꯆꯥꯛꯇꯨ ꯊꯤꯔꯒ ꯆꯥꯏ ꯑꯗꯨꯒ ꯂꯣꯏꯔꯒ ꯂꯨꯈꯥꯛꯇꯨ ꯅꯞꯁꯤꯜꯂꯒ ꯃꯣꯏꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯃꯦꯝꯃ ꯃꯈꯧ ꯄꯣꯡꯅ ꯆꯥꯔꯦ ꯏꯕꯨꯛꯁꯤ ꯀꯥꯏꯈꯩ ꯆꯥꯔꯦ ꯑꯩꯅ ꯆꯥꯛ ꯆꯥꯕꯗ ꯃꯄꯥ ꯀꯅꯥꯅ ꯃꯣꯗꯣ ꯂꯩꯆꯤꯡꯗꯧꯔꯤꯒꯦ ꯀꯨꯟꯖꯣ ꯅꯣꯛꯂꯤ ꯁꯣꯝꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯇꯥꯔꯒ ꯇꯨꯃꯤꯟꯅ ꯅꯣꯛꯂꯤ ꯀꯨꯟꯖꯣꯁꯨ ꯇꯨꯃꯤꯟꯅ ꯅꯣꯛꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯪꯂꯛꯄꯗꯨꯗ ꯑꯃꯨꯛ ꯇꯧꯁꯤꯟꯅꯕ ꯍꯧꯔꯛꯏ ꯀꯨꯟꯖꯣ ꯄꯥꯈꯠꯄ ꯁꯥꯔꯒ ꯆꯥꯔꯕꯣ ꯆꯥꯔꯛꯑꯦ ꯀꯩꯅꯣ ꯑꯗꯣ ꯃꯧꯅ ꯀꯩꯁꯨ ꯆꯩꯔꯛꯇ꯭ꯔꯣ ꯑꯩꯅ ꯆꯥꯛ ꯆꯥꯕꯗ ꯃꯥꯒꯤ ꯃꯊꯧ ꯀꯔꯤ ꯂꯩꯗꯅ ꯆꯩꯔꯛꯇꯣꯏꯅꯣ ꯏꯕꯨꯛꯁꯤ ꯀꯥꯏ ꯃꯈꯩ ꯆꯥꯔꯒꯅꯤ ꯆꯪꯂꯛꯏꯁꯦ ꯑꯗꯣ ꯃꯃꯥ ꯅꯃꯧꯁꯦ ꯂꯥꯏ ꯇꯤꯟ ꯁꯝꯅꯩꯒ ꯍꯥꯏꯗꯣ ꯈꯔ ꯆꯨꯝꯃꯝꯗꯧ ꯃꯥꯟꯁꯤꯜꯂꯦ ꯕꯣꯏꯗꯤ ꯃꯥꯟꯕ ꯅꯠꯇꯦ ꯁꯝꯅꯔꯤꯕꯅꯦ ꯃꯥꯅ ꯌꯨꯝ ꯁꯤꯠꯇꯧꯔꯤꯕ ꯀꯨꯝꯍꯩꯁꯦ ꯀꯅꯥ ꯊꯤꯡꯕ ꯉꯝꯒꯦ ꯑꯩꯗꯤ ꯍꯥꯟꯅ ꯍꯥꯏꯕꯤꯔꯤꯗꯨꯅꯤ ꯏꯆꯦ ꯏꯕꯦ ꯍꯥꯏꯔꯝꯃꯦꯅ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃ ꯂꯩ ꯃꯗꯨ ꯀꯧꯔꯒ ꯑꯝꯇ ꯌꯦꯡꯊꯣꯛꯁꯤꯔꯣ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯀꯥꯏꯗꯒꯤꯅꯣ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯏꯁ ꯑꯣꯟꯊꯣꯛ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤ ꯑꯩꯁꯨ ꯌꯦꯡꯅꯤꯡ ꯂꯩꯔꯤꯕꯅꯤ ꯃꯣꯏ ꯄꯥꯕ ꯑꯗꯣ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯌꯦꯡꯉꯁꯤꯔꯣ ꯌꯦꯡꯉꯁꯤ ꯍꯌꯦꯡꯗꯣ ꯑꯩ ꯏꯇꯥꯎꯗꯣ ꯌꯨꯝꯁꯤꯗ ꯄꯨꯔꯒ ꯂꯥꯛꯑꯒꯦ ꯑꯩꯈꯣꯏ ꯃꯣꯏ ꯄꯥꯕ ꯊꯨꯅ ꯌꯦꯡꯊꯣꯛꯄꯅ ꯐꯔꯦ ꯑꯁꯨꯝꯅ ꯃꯦꯝꯃ ꯅꯣꯡꯉꯥꯜꯂꯒ ꯂꯥꯏ ꯌꯦꯡꯂꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯁꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯕꯗ ꯀꯨꯟꯖꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯥꯏꯕꯕꯨ ꯀꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯁꯣꯝꯗ ꯀꯨꯟꯖꯣ ꯃꯥꯒꯤ ꯃꯔꯨꯞ ꯃꯨꯅꯥꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯅꯔ ꯃꯇꯨꯡ ꯃꯨꯅꯥꯟꯕꯨ ꯀꯨꯟꯖꯣꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯍꯩ ꯃꯃꯥ ꯐꯤꯗꯥꯒꯗꯨ ꯄꯨꯊꯣꯔꯛꯎꯅꯦ ꯑꯣꯖꯥ ꯃꯥꯏꯕ ꯂꯥꯛꯏꯅꯦ ꯃꯦꯝꯃ ꯍꯔꯥꯎ ꯀꯧꯅꯥꯒꯤ ꯐꯛ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯁꯤꯗ ꯐꯝꯕꯤꯌꯨ ꯑꯣꯖꯥ ꯃꯥꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯀꯨꯟꯖꯣꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯍꯥꯏ ꯃꯣꯏ ꯄꯥꯕ ꯅꯆꯥꯅꯨꯄꯥꯁꯤꯁꯨ ꯊꯕꯛ ꯆꯠꯇꯦ ꯑꯗꯨꯒ ꯃꯁꯤꯅ ꯇꯥꯈ꯭ꯔꯒ ꯈꯪꯈꯤꯔꯣꯏꯗ꯭ꯔꯣ ꯑꯗꯨꯒꯤꯗꯤ ꯑꯔꯥꯏꯕꯅꯤ ꯃꯃꯥ ꯑꯩ ꯊꯣꯛꯄ ꯈꯨꯝꯒꯦ ꯑꯩꯒꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯆꯕꯥꯟ ꯊꯥꯗꯣꯛꯄꯒꯤ ꯂꯥꯛꯄꯅꯤꯅ ꯈꯨꯝꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕ ꯀꯨꯟꯖꯣꯒꯤ ꯃꯔꯨꯞ ꯃꯨꯅꯥꯟꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯍꯥꯟꯅ ꯍꯥꯏꯗꯨꯅ ꯂꯩꯕ ꯋꯥ ꯑꯣꯏꯕꯅ ꯃꯆꯥ ꯃꯎ ꯑꯃꯠꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯦ ꯃꯨꯅꯥꯟꯅ ꯕꯦꯝꯃ ꯅꯣꯏꯒꯤ ꯏꯃꯨꯡꯁꯤꯗꯤ ꯂꯨꯗꯧꯔꯤꯗ ꯃꯦꯝꯃ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ ꯑꯣꯖꯥ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯅꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯦ ꯃꯧꯁꯤꯅ ꯂꯣꯏꯅ ꯆꯨꯝꯈ꯭ꯔꯦꯅꯦ ꯑꯩꯅ ꯀꯟꯕ ꯉꯝꯅꯤ ꯊꯥꯖꯗ꯭ꯔꯦ ꯃꯣꯏꯗ ꯅꯠꯇꯦꯅꯦ ꯂꯥꯞꯅ ꯂꯩꯈ꯭ꯔꯤꯕ ꯅꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯗꯨꯁꯨ ꯌꯥꯎꯅ ꯆꯨꯝꯈ꯭ꯔꯦꯅꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯑꯇꯩ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯃꯈꯜ ꯌꯦꯡꯂꯕꯁꯨ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯗꯣꯔꯤꯕꯣ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯌꯨꯝꯊꯪꯅꯕ ꯂꯣꯏꯅ ꯍꯦꯛ ꯆꯨꯝꯃꯤꯗ ꯀꯥꯟꯅꯔꯣꯏ ꯕꯦꯝꯃ ꯅꯃꯧꯅ ꯍꯥꯏꯕꯗꯤ ꯏꯟꯕ ꯇꯥꯕꯅꯤ ꯑꯩꯒꯤ ꯊꯧꯅꯥ ꯂꯩꯔꯣꯏꯕꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯣꯖꯥ ꯑꯗꯨꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯕ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯨ ꯅꯪꯅ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯃꯦꯝꯃ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯁꯨꯛ ꯐꯠꯇ ꯃꯧ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯒ ꯃꯦꯝꯃ ꯋꯥꯔꯤ ꯄꯨꯝꯕ ꯁꯨꯞꯆꯤꯜꯂꯒ ꯃꯣꯏ ꯄꯥꯕ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯑꯋꯥꯃꯟ ꯈꯔ ꯇꯧꯕꯤꯈ꯭ꯔꯣ ꯑꯩ ꯀꯣꯛꯁꯤ ꯌꯥꯝ ꯆꯤꯛꯏ ꯉꯥꯏꯍꯥꯛꯇꯤ ꯍꯤꯞꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯃ ꯆꯪꯈꯤ ꯁꯣꯝꯗꯗꯤ ꯃꯦꯝꯃꯅ ꯆꯪꯈꯤꯕꯗꯨꯗ ꯃꯔꯨꯞ ꯑꯅꯤꯗꯨ ꯅꯣꯛꯂꯤ ꯑꯁꯨꯝꯅ ꯃꯨꯅꯥꯟ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯀꯨꯟꯖꯣ ꯑꯃꯗꯤ ꯃꯆꯥ ꯃꯃꯧ ꯑꯅꯤꯗꯤ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯕ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯤ ꯃꯃꯥꯗꯤ ꯋꯥꯈꯜꯗꯨ ꯐꯨꯝꯕꯪꯅꯔꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯇꯁꯦꯡꯅ ꯀꯔꯤꯝꯇꯁꯨ ꯆꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤ ꯃꯦꯝꯃ
ꯋꯥꯈꯜ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯒꯤ ꯑꯄꯪꯕ ꯋꯥꯈꯜ ꯑꯗꯨ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯛꯂꯦ꯫ ꯃꯦꯝꯃ ꯑꯍꯤꯡꯗꯨꯗ ꯇꯨꯃꯤꯟ ꯍꯧꯒꯠꯂꯒ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯅꯥ ꯁꯤꯡꯕꯤ ꯃꯃꯧꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡ ꯍꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯌꯧꯋꯟꯕꯒꯤ ꯂꯣꯛ ꯈꯖꯤꯛ ꯈꯨꯔꯛꯄꯗꯨ ꯇꯥꯕꯗ ꯊꯣꯛꯂꯤꯕꯗꯨ ꯃꯅꯦꯝ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ꯫ ꯃꯦꯝꯃ ꯃꯃꯥꯡꯂꯣꯝꯗ ꯁꯨꯝ ꯊꯣꯛꯈꯤ꯫ ꯇꯞꯅ ꯇꯅꯧꯕꯤ ꯃꯥꯁꯨ ꯃꯅꯦꯝꯕꯨ ꯇꯨꯃꯤꯟꯅ ꯏꯟꯅꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨ ꯇꯝꯅ ꯆꯠꯇꯨꯅ ꯃꯦꯝꯃ ꯄꯨꯈ꯭ꯔꯤꯗꯨ ꯆꯣꯡꯊꯒꯦ ꯇꯧꯕꯗꯨꯗ ꯇꯅꯧꯕꯤꯅ ꯈꯪꯐꯥ ꯐꯥꯗꯨꯅ "ꯏꯃꯥ, ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯊꯥꯗꯣꯛꯑꯣ, ꯑꯩꯗ ꯁꯤꯖꯈ꯭ꯔꯒꯦ꯫ ꯅꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯑꯩꯁꯦ ꯏꯇꯣꯝꯇ ꯊꯋꯥꯏꯁꯦ ꯊꯥꯖꯈ꯭ꯔꯒꯦ꯫ ꯑꯩꯕꯨ ꯐꯥꯒꯅꯣ ꯏꯃꯥ, ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯏꯃꯥ, ꯑꯩ ꯂꯥꯜꯂꯦ꯫ ꯏꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯃꯧ ꯏꯃꯥꯅ ꯑꯃꯨꯛ ꯍꯟꯒꯠꯅ ꯉꯥꯡꯂꯔꯣꯏꯒꯦ ꯏꯃꯥ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ." ꯁꯣꯝꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯀꯨꯟꯖꯣ ꯑꯃꯗꯤ ꯄꯥꯃꯦꯜꯁꯨ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯨꯗ ꯍꯧꯒꯠꯇꯨꯅ ꯊꯣꯛꯅꯔꯛꯏ꯫ ꯄꯥꯃꯦꯜꯅ "ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯇꯅꯧꯕꯤ, ꯏꯃꯥꯁꯤ ꯀꯩꯗꯧꯔꯤꯅꯣ?" ꯀꯨꯟꯖꯣꯅ "ꯍꯩ, ꯀꯩꯗꯧꯔꯦ? ꯃꯧ, ꯅꯃꯥꯁꯤ ꯀꯩꯗꯧꯔꯦ?" "ꯃꯣꯏꯇꯥ, ꯕꯥꯕꯥ, ꯏꯃꯥꯁꯦ ꯋꯥꯔꯧꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯗꯣꯛꯂꯒ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯕꯥꯕꯥ, ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇꯣ ꯇꯣꯛꯂꯁꯤ꯫ ꯅꯃꯧ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯄꯥꯝꯗ꯭ꯔꯦ." ꯀꯨꯟꯖꯣ ꯇꯞꯊꯔꯒ "ꯃꯃꯥ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯪ, ꯑꯩ, ꯅꯆꯥ ꯑꯅꯤ ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯅꯃꯧ, ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯌꯨꯝ ꯑꯁꯤꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯩꯇ ꯂꯥꯏꯔ ꯇꯥꯡꯀꯛ ꯀꯌꯥꯗꯨꯕꯨ ꯂꯥꯟꯊꯦꯡꯃꯤꯟꯅꯗꯨꯅ ꯃꯥꯒꯤ ꯃꯇꯝꯗ ꯂꯥꯛꯂꯒ ꯂꯣꯏꯅ ꯁꯤꯈꯤꯗꯧ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯃꯤꯒꯤ ꯋꯥ ꯈꯔ ꯇꯥꯔꯒ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕꯗꯣ ꯇꯁꯦꯡꯅ ꯑꯩ ꯄꯥꯝꯗꯦ꯫ ꯅꯪꯉꯣꯟꯗ ꯍꯤꯒꯥꯏ ꯋꯥ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯃꯣꯏꯅ ꯂꯥꯛꯂꯒ ꯅꯪꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯀꯗꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯔꯁꯨ ꯄꯨꯟꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯗꯣꯏꯅꯤ, ꯋꯥꯔꯁꯨ ꯄꯨꯟꯅ ꯋꯥꯃꯤꯟꯅꯗꯣꯏꯅꯤ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯤ ꯅꯪꯒꯤ ꯋꯥ ꯅꯨꯡꯉꯥꯏꯗ ꯁꯔꯨꯛ ꯌꯥꯔꯒꯗꯕ ꯅꯠꯇꯦꯅꯦ ꯃꯃꯥ꯫ ꯃꯣꯏꯗꯤ ꯀꯨꯝꯍꯩ ꯈꯛꯅꯤ ꯌꯦꯡꯒꯗꯕ꯫ ꯅꯪꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯀꯗꯣꯏꯁꯤ ꯑꯩꯈꯣꯏ ꯈꯛꯇꯅꯤꯅꯦ꯫ ꯏꯃꯨꯡ ꯑꯃꯗ ꯂꯩꯃꯤꯟꯅꯔꯕꯗꯤ ꯈꯔ ꯉꯥꯡꯅꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤꯅꯦ꯫ ꯃꯗꯨꯗ ꯅꯪꯅ ꯃꯥꯂꯣꯝ ꯊꯝꯕꯒꯤ ꯀꯥꯟꯅꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯌꯨꯝꯊꯪꯅꯕ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯀꯧꯅꯗ꯭ꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯆꯥ ꯅꯃꯧꯁꯤꯡꯁꯤꯒ ꯈꯔ ꯉꯥꯡꯅ ꯁꯛꯅꯕꯗꯨꯗꯤ ꯀꯥꯎꯊꯣꯛꯅꯒꯗꯕꯅꯤ꯫ ꯆꯐꯨ ꯀꯥꯏꯔꯒ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯏ ꯍꯥꯏꯕ ꯏꯄꯥ ꯏꯄꯨꯒꯤ ꯄꯥꯎꯔꯧꯗꯣ ꯅꯤꯡꯁꯤꯡꯉꯨꯅꯤ ꯅꯪꯕꯨ꯫ ꯌꯦꯡꯉꯨ, ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯅꯆꯥ ꯅꯃꯧ ꯑꯃꯗꯤ ꯑꯩ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ? ꯃꯣꯏꯒꯤꯁꯨ ꯉꯥꯏ, ꯅꯪ ꯑꯩ ꯅꯠꯇꯅ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ? ꯑꯗꯨꯕꯨ ꯈꯔ ꯉꯥꯡꯅꯔꯁꯨ ꯆꯩꯅꯔꯁꯨ ꯀꯨꯏꯅ ꯆꯠꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯅꯆꯥ ꯅꯃꯧꯕꯨ ꯅꯪꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯗ ꯀꯔꯤꯒꯤ ꯌꯥꯔꯣꯏ? ꯄꯨꯝꯅꯃꯛ ꯅꯪꯅ ꯉꯥꯛ ꯁꯦꯟꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯒ ꯇꯣꯏꯅ ꯄꯨꯜꯂꯕꯗꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯉꯤ ꯍꯥꯏꯕꯁꯤꯃꯗꯤ ꯀꯥꯎꯒꯅꯨ꯫ ꯃꯤꯗꯤ ꯃꯈꯜ ꯃꯈꯜꯅꯤ ꯊꯦꯡꯅꯔꯛꯇꯣꯏꯁꯤ꯫ ꯑꯗꯨꯅ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯃꯤꯅ ꯍꯥꯏꯔꯛꯄ ꯋꯥꯗ ꯑꯐꯕꯈꯩ ꯂꯧꯁꯤꯅꯤ, ꯐꯠꯇꯕꯈꯩ ꯇꯥꯕꯤꯔꯣꯏ꯫ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯈꯔꯁꯨ ꯊꯝꯃꯨ꯫ ꯅꯪꯒꯤ ꯑꯄꯪꯕ ꯋꯥꯈꯜꯗꯨꯅꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤꯁꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯇꯥꯍꯟꯒꯦ ꯈꯟꯒꯅꯨꯀꯣ꯫ ꯑꯗꯨꯒ ꯅꯍꯥꯟꯈꯩ ꯅꯆꯥ ꯅꯃꯧ ꯑꯃꯗꯤ ꯑꯩ, ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯃꯔꯨꯞ ꯃꯅꯥꯅ ꯑꯃꯥꯏꯕ ꯁꯥꯈꯤꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯤꯟꯕ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯅꯪꯕꯨ ꯈꯤꯇꯗ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜ ꯇꯥꯍꯟꯒꯦ ꯈꯟꯗꯨꯅ ꯇꯧꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯃꯧꯁꯦ ꯅꯪꯅ ꯎꯔꯤꯕ ꯁꯛꯂꯣꯟꯗꯨ ꯅꯠꯇꯦꯅꯦ꯫ ꯃꯥꯒꯤ ꯃꯥꯏꯈꯨꯝ ꯄꯤꯗꯨꯅ ꯑꯩꯅ ꯁꯥꯟꯅꯍꯟꯕ ꯀꯨꯝꯍꯩꯅꯤꯅꯦ꯫ ꯃꯁꯤꯗ ꯅꯃꯧꯗꯤ ꯀꯔꯤꯁꯨ ꯌꯥꯎꯕ ꯅꯠꯇꯦ꯫ ꯃꯦꯝꯃ ꯃꯃꯧꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯕꯦꯝꯃ, ꯅꯅꯦꯝ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯜꯂꯝꯂꯤꯕꯅꯣ꯫ ꯅꯪ ꯏꯃꯥꯗ ꯋꯥꯔꯧꯕ ꯊꯝꯒꯅꯨꯀꯣ꯫ ꯅꯃꯥꯗꯤ ꯑꯄꯪꯕꯤꯅꯤ꯫ ꯃꯤꯅ ꯍꯥꯏꯕꯗ ꯆꯨꯝꯃꯤ ꯈꯜꯂꯨꯕ, ꯏꯃꯧꯕꯨ ꯐꯠꯇꯅ ꯎꯔꯨꯕ ꯄꯨꯝꯅꯃꯛ ꯅꯅꯦꯝ ꯑꯩꯅ ꯂꯥꯟꯕꯅꯦ꯫ ꯏꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯅꯃꯧꯁꯨ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯁꯤꯗ ꯏꯃꯥꯗ ꯍꯥꯏꯔꯣꯏꯗꯕ ꯇꯧꯔꯣꯏꯗꯕ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯅꯃꯧꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ." ꯄꯥꯃꯦꯜ ꯃꯌꯥꯝꯗꯨꯒꯤ ꯄꯨꯛꯅꯤꯡꯗꯨ ꯐꯥꯊꯕ ꯑꯣꯏꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ "ꯑꯁ, ꯌꯨꯝꯗ ꯆꯪꯉꯁꯤꯕ? ꯑꯍꯤꯡꯁꯤꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯁꯤ ꯅꯠꯇ꯭ꯔꯗꯤ ꯋꯥꯔꯤ ꯁꯥꯟꯅꯐꯝ ꯂꯩꯇ꯭ꯔꯕꯣ? ꯂꯥꯛꯑꯣ, ꯑꯩ ꯏꯃꯨꯡꯗ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ꯫ ꯕꯥꯕꯥ, ꯏꯃꯥ, ꯇꯅꯧꯕꯤ, ꯂꯥꯛꯑꯣ, ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ꯫ ꯃꯤ ꯇꯥꯍꯟꯕ ꯌꯥꯗꯦꯕ." ꯑꯁꯨꯝꯅ ꯄꯥꯃꯦꯜ ꯃꯈꯣꯏꯒꯤ ꯈꯨꯗꯥꯡꯁꯤꯡꯗꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯤꯡꯁꯤꯜꯂꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯉꯁꯤꯁꯦ ꯇꯁꯦꯡꯅ ꯏꯃꯥꯅ ꯋꯥꯈꯜ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯅꯤ꯫ ꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ." ꯃꯦꯝꯃ ꯅꯣꯛꯂꯒ "ꯊꯤꯗ, ꯑꯉꯥꯎꯕꯁꯤꯗꯤ." ꯑꯁꯨꯝꯅ ꯀꯨꯟꯖꯣꯒꯤ ꯏꯃꯨꯡꯗꯨ ꯃꯦꯝꯃ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗ
ꯑꯐꯕꯤ ꯃꯅꯦꯝ ꯑꯃ ꯑꯣꯏꯅ ꯃꯆꯥ ꯃꯃꯧꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫